แม่บูงั้นสิคุยในหลักจริงสินะกระชัมปัดคนเจงฮัจารีเลยกันแม่เซการ์ดคนเจงฮัจารีเลยกันให้ผมดูเนี่ยแม่ให้ยุ่มซีดบ่ให้น้ำมิงทนไปรำดำสิ่งที่คุยไปผู้สิ่งทำไปรำไปยังนุ่งสิบ่ดูผมไปคุยมามิ่งสิ่งที่ทนไปบ่ออนไลน์สโตร์มาหาหน้าที่ออนไลน์ดัชเซอร์วิสไปรำมันเนี่ยบ่ดูเขาจิตที่แม่นั่นซุ่มออฟไลน์ดัชทำไปอยู่ออฟไลน์ดัชทำไปอยู่หายคนตะกี้กว่าออฟไลน์ที่สโตร์มาแม่มาพิ่มเสียซุ่มยำพังเดย์ให้ดูมาพิ่มเสียยำตั้งอ่ะให้ยุ่มซีดบ่ให้เมื่อกี้คุยออฟไลน์สโตร์มาหางดุเลยให้เมื่อกี้ตรงไหนเป่าสิ่งอย่างพิ่มทำใจด้วยเลยนะแม่คุยนิวสักคนนะหลักประมาณตั้งเซสดาแม่กินมาตั้งเขาจะเซup to 70% off นี่ก็เสียดีปั๊มตัวสโตร์เดปีวีนี่เสียแม่กรีคุย production off ละคุยมาพิ่มมาเซสดา offer ปีไปให้ตัวสลักจากแกแล้วแม่ป่าต้องป่าทงมินสิเนี่ยมาทั้งสิ่งที่เลยดีว่าสิ่งที่เราคุยมุ่งหันเชียร์ต้องนำส่วนนั้นจากแกบอกว่าเสียดิวาลี and นิวสักคน offer อีเร่แม่ก็ up to 70% off ให้ plus free coupon of rupees 50 to 150แม่สิยามตรงงานไว้ strategy มันนี่ก็ตัว department store da สมัยนั้นตัวยังคำมันโอ้ยเด้ so for rupees 499 get a free coupon of rupees 50แม่คูปองน้ำพังกันดีกว่า499กิเลวีมาตั้งแต่ตัวก็1999กิเลวีมาตั้งแต่ลูกประจำมีคูปองพังบีกันด้วยนี่ตัว1499กิเลวีมาตั้งแต่น่ะ70 rupees ที่คูปองพังกันด้วยนี่กว่าตัวก็2999กิเลวีมาตั้งแต่น่ะ free coupon of rupees 150โอ้ยกันด้วยนี่ตัวซีแม่คุยกี่October ที่30สีเผาบะแม่ both online and offline ใช่ไหมservicing จะพังกันด้วยเนี่ยตัวแม่ดิวาลีนิวสักคนภาษาอิสระคุยกี่สันนิษฐานเลยฉันเสียสิ่งสินะคุยกี่ packing ตัวมาตั้งแต่ packaging ตัวมาตั้งแต่ยุ่มดาปอดอามาแม่ปูกี่ให้นักขลักปาดาคุยกี่ packaging ตัวภาษาอย่างนั้นมารู้ไว้กว่าตัวแม่ใช้ใช้ฉันเสียสิ่งสิ่งอยู่นะคุยกี่ packaging จะมาคัลแม่อามาสิแต่ pack ตัวทำแม่สันนิษฐานใช้ใช้ยาวเลยเสียบุษยายาวเลยสังกมยาวเลยงารียาวเลยอะไรดี juice ยาวเลยสมัยน่ะเสียมันก็ทำบีบตัวแม่เราสู้สิ่งที่เสียคุยออนไลน์ได้พังกันด้วยนี่กว่าเลยนะสมนักการสู้ให้ยมซีดบ่แม่แพคเกจิ้งภาษาหน้าตัวเร่ย yellow color กี่โอ้ยเร่บุษยาหาเป้อะไรดีartisan กี่จับปอดมา best farm กี่มาหาเป้กว่าตัวก็สมนักการสู้ลิกลากี่หาเป้ยันดงกี่ dry cake กี่สู้หาเป้สมัยนั้นก็มีนิสัยสิ่งที่แม่ทำมีเลยนะสมนักการสู้แม่ครับปิดทับไปแต่สิ่งนั้นไฟได้ที่สาวบ่อยด้วยนี่กว่าสิ่งนั้น one of the biggest นี่มาท่านกี่สิ่งนั้นครับปิดทับสิ่งนั้นครับเห็นนะโมปิดทับโอ้ยก็ด้วยนี่กว่าแม่มาดูก็คุยกี่จะเข้ากุลาสิสูแม่ดีมันต้องนะบ่ดูมา product มาสู้โอ้ยแม่จะเข้ากุลาสิ่งสิสูต้องเปลี่ยนเลยงั้นเลยดูก็รัสกุลากุลาบจามุนกิสูเลยดูก็รัสกุลาตัวปะแค่เจ้าปะกงตาให้ตายแม่วันกิจิมุกี้ไต่ต่อดูก็จบดูมาสู้เลยสมนักกันได้สิ่งที่เปลี่ยนสิมาสู้เลยแม่วานิลาทรัฟเฟิลส์แม่มาทำสิ่งที่จานนั้นแม่มาสู้เลยดูก็ช็อกโกแลตแม่มาแพ็กเกจคุย ready made คุยกี่ให้นี่gift item ให้ตายแม่บ็อกซ์ได้หาปะก็ justงั้นส่วนที่packaging paper มาเรียบตัวมาตรงนั้นดู final ตาบดดูไลน์ว่า customer สิ่งที่น่าสุดตับไปกับพวกสิ่งที่ดูไลน์นี่เขาจะเสียแม่ festive season นี่นะแม่พวกสิ่งมาตรงนั้นปักชิดประมาณทำดูนี่กว่าดูแม่ได้ hygienic มาเสียแม่ให้ยุ่มซีดบ่คุย offline store แม่ซีดเลยนะ offline store ดูนี่ online store ดูมาดีเขาจะ still work ตัวนี้ดูแม่ online store ซีดสุดจังก็ order ตัววิบอย่างนี้ offline store จังก็สม order ตัววิบอย่างนี้แม่ department store เรายาวพวกสิ่งที่กรีเนาะเขาจะแม่ดูขังบีเลยกว่าดูสู้ขังตาก็สู้แม่คุยหลักสิ่งมันนุ่งใช้กรียาวพนดูก็มาพัฒนาหลักพวก customer สิ่งที่น่ากรีฟงตัวพนให้ไปดูสู้แม่ตั้งคุยกี่อุดนะบอกคนน่าจะเก็บไว้ว่าไต่ฉานนะบอกคนน่าจะเก็บแม่มาดูมาพัฒนาคุยกี่กระชัมปัดคนเจงหาใจเลยใกล้มารุ่ยนะแม่คุยเมโซฮับใช่ไหมมาดูขังบีกว่าเมโซฮับกี้แม่อาดะเมโซฮับเลยสมนักกันได้แม่ genuine solutions เลยกว่าคุยสิ่งไม่จริงสิ่งสู้ทีม member โอ้ยเป็น genuine solutions ดูก็สมนักกันได้นะเฮกทางนั้นเลยว่า7 heaven เลย7 heaven สิ่งที่เฮกทางนั้นวันนี้กว่าแม่คุยกี่ก็สิ่งที่มาพัมให้ตาเลยแม่สิ่งที่พายุมสิดาบกี้ online หาหน้าตรงมาดู offline ทางดรอปมาพัมสิโอ้ยกันตัวนี้กว่ายังต้องกินมิงช่วยวันนี้นะแม่ตัดเสียงนะคุยโปรโมทตัววินาที support ตัววินาทีให้ไปสินี่ดูก็อังงั้นคุยมาเซลมาเต็งฟังนะแล้วก็คุยมาเซล help ตรงนั้นแล้วก็ offer PV รีบาดูบ้า the department store says that แม่จังบีแล้วก็ offer สิ่งที่ claim ตัววิวให้ไปสิแม่ยังฟังเรื่องฟงดงเฉลี่ยยามบ้ามาสนนักกันเทงนะจะยามบ้าใกล้ๆประเด็นของอาชีพเลยวิสตาให้วิโอแค่นั้นนี่นี่ก็จะกูบอกยังจะคิดเช่นบ่าว offer พี่ยังไงสิล่ะแล้วก็ขนาดไหนรักพอดีมาฟังสิ่งหลักปีนี้โน offer จะปีจะขนาดไหนรักพอดีที่สิ่งที่เป็น360ประมาณทางการสกิลต่อโอ้ยังไงอ่ะยังว่าทุ่ม offer ไม่เอาสุดปีอยู่เนี่ยบอกก่อนลูกปัจจัยมากี่เลยมาตั้มดาลูกปัจจัยลิงมากี่เลยมาตั้มดาลิงอันนี้กี่เลยมาตั้มดาไม่เอาเลยยังว่า offer ที่สิ่งต้องเปลี่ยนตัวอยู่กว่าโอเคยังว่าส่วนขนาดทางการสกิลยังมาฟังเสียเลยวิดีโอไม่เอาสิคุยcorn flex
เลยเร่ก็คุยที่ปั๊มตู้สโตร์มาได้ดุมยาวพมถูกป่ะไอเทมนี่ยามนำมารู้ว่าคอนเฟล็กซ์ยาวว่าเขาเร่อะไรดีมิกเซอร์ไอเทมสิ่งเลยเร่ salted peanuts เลยกว่าดูก็ปัญจตันปัญจตันให้ไหมฮัลดีรามส์กี้คุยจับปวดมิกเซอร์ดูนี่ก็เลยเสร็จเกลอกส์กี้เลยทำไมตัวนั้นไม่ยามคุย product สิ่งสิ่งเลยดูก็ลิกลางกิสู product คราดุมเลยว่าพังเงยรำดำกี่กว่าดูก็คุกกี้สิ่งเลยเร่ดูก็มัชเชลดูก็เสียเลยว่าไม่ยาม product สิ่งที่ต้องจอกผสมยังหันใจกี่กว่าดูก็ mixer คราสุสมนักกันได้เลยบุษยาดูก็สิ่งที่ไม่ยามเลยเร่สิ่งเลยเร่oats เลยเร่ลูบุษยาเลยเร่light จอระเลยเร่ candle สุดยอดเลยก็ไม่ยามคุยฮี candle ใส่แบรนด์มันไม่ใช่คุยฮีให้กว่าโน้ตเนี่ยดูก็คุยฮีfire ไม่ใช่กี่ fire crackers มากินอะไรใส่จะไม่กล้าปีกันให้นะว่า rocket กันให้นะว่าได้ดีอุรงวิเศษกันวะยังคุกเลยพี่กันให้นะว่ายังคุกเลยพี่กันตัวเลยวักเลยได้ใส่จะไม่เอาก่อนยังจะต้องมีนั่นนะว่า rocket ยาวได้ใส่กันอย่างช่วงนั้นฉันคุยคอมพิวเตอร์อะไรด้วยนี่ก่อนระหว่างทางก็ใส่ที่ซึ่งคอมพิวเตอร์นี้ช่วงนั้นกันได้ผมเสร็จมันนุ่งเดือดสุดเลยดีกว่าโดย up to แม่โอเค60% offer ปีรีบสิกระดิ่งกำลัง product สิ่งตัวโน้แม่ตั้งยังมีนะสิก่อนแล้วก็สิได้ไปtomato ketchup bon vita แม่มาดูซุ่มคุยเลยดีว่าไอเทมสิ่งที่ต้องก็ซุ่มยังมีนะสิแล้วก็คุย net contents Winkin เก่า Pepper Boat เลยก็ไม่มาดูก็ Swing Juicer ORS แล้วก็ Red Bull Energy Drink สุดเลยดูก็ Amul Taza เลย Amul Cool เลยแม่คุยที่ปั๊มที่โซรัมดายาวบ้าคุย product item สิ่งตัวมาเพิ่มมาสิดาปุ่นมาคุยในอุปฟังอีกก่อนแล้วมารู้นะคุยกี่กว่าเทลคนนั้นเตะคุยกี่กระชับปะตะกี้ขัดตั้งไฮเดอร์เลยว่าเซการ์ดกวนเจงฮาจารีเลยใกล้เสียสิดาแม่มาลักปีแล้วก็ product สิ่งนั้นสิโลบีนับสูไฮจารีสมัครกันได้ซูซี่เลยเด้ coarse granules เลยเด้แล้วก็แม่คุยกี่ local กี่ไฮตาเลยเนี่ย local กี่อิรัมดัมกี่ยิรุมใช่เลยเด้มัชเชลอาศัยบัตกี่อัตราเลยก็ไม่จักรีอัตราเสียมจัดเลยนะให้นะวันนี้แล้วก็มาคาดสูโปฮาเลยฮาวายเลยแล้วก็ไม่ยำเสียยมชากิสูเสียสิละยมชากิรุมเสียไม่ยำดุมปามนะดุมจานเอาวันนี้ก็ยมชากิรุมสุพังยิมาพร้อมสิละแล้วก็ยำบัสิกสุมวันนี้สมฐานะจะกี่ยำบัสูฮานะคุยกี่ออนไลน์สโตร์ด้านตัวบิรัมบัดกี่ออฟไลน์สโตร์ด้านหลักเปอร์เซ็นต์จะกี่เจเลนจะที่เทนวิดีตั้งให้วิดีเนี่ย challenges है वो हान मकता था viewers सिंग दा इस तरह ना कंजरी है तारे challenges है वो कोई online दे कोई हाना तो मिसे order ला आกันदा युम द home delivery तुम पी बने बाबा प्रोजेक्ट से ना कोई directly customer का deal तो ना बा दुगी face to face deal तो ना कर दो नहीं दुगा हाने की जो ना कोई in case pot कोई सामने उधर order से ला आमा तुम दा कोई ना फजने packing तो करने delivery पी बने बा फिर direct customer से चंगजल ला आกันदा हाइडी pot से खल लगा अंदर तो रखते नहीं ना को कितने अदुम बगी सुले ये दुगा कनोगे हाई तारे कोई चीज़ नौ नसु सेफ तो बगी हान ऑनलाइन तो रंबगा सी और स्टोर इन हांग पचे कोई सु कोई ड्रम नी ना कोई ड्रे बगी हाई तारे को कोई जे कितने पोट की हाइडी एरेंज तो बगी वाला दिगी पोट से कस्टमर ना हैक पामी तो हैक कनो तो उधर बकुम बस समना है उधर पोट ती यार कसु साइज तो हैक लेरम द्रगा दी मोइना दुगी पोट तो यार द्रगा हैक यार अदुम बगी चैलेंजेस तो फंगे नाมันบักซูนบักทำดีไว้ภายในบริษัทแล้วยามว่าคุยกี่ departmental store สิ่งเสียยามมันนะซุ่มคุยกี่ offer ก็เสียปีก็เสียแก่ตรงนั้นเด MRP แต่ไม่ลงเว็บกว่ายามบางทีมาเพิ่มมาเสียดีคุยกี่ซ้ำนะฮะแต่ category item สหายก็ 4% กันก็ปีนี้แต่นะสมัยนั้นซุ่ม offer ปีไปว่าขลุ่นสิคุยกี่ customer สิ่งนะ driven ตลอดไปจากในชาตินะดุม customer สิ่งแต่มักจะหิมแล้วมุตั้งหลักกับ festival นี่ตัดทกกันขั้นบางทีแล้วก็ไม่ตรงมาที่เสียงนะฮะก็ที่คุยหาหนูออนไลน์เดี๋ยวซุ่มอันนั้นมัน discounted item นั่นปีไปก่อนดุมมาคุยหาหนูปีเสียดุม MRP แต่ลงปีเต็มป่ะMRP ดำแต่ปี MRP แต่ปีว่า product ก็ตั้งค่ามันนี่ค่ากี่วันเนี่ยดูอันนั้นมันนะdiscounted item นั่นปีก็ดุมไล่ไปออนไลน์แต่ตัวเองสุดๆแล้วฟิสิกส์น่ะคุยกี่กันเอาให้ตาเลยป่ะฟิสิกส์ both online and offline แต่สุดคุยฟิสิกส์สมัยนั้น discount ใช่ดุมปีใจให้ตาคุยน่ะ up to 70% discount ใช่เลยแล้วที่3% ได้กี่หัวละโอเค 3% ได้กี่หัวละไม่กันเอากี่ range ที่มาตรงนี้นะ
ꯑꯗꯣ ꯌꯥꯝꯕ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯍꯥꯡꯈꯤꯕ ꯅꯨꯃꯤꯠꯇꯨꯕꯨꯗꯤ ꯈꯤꯇꯪ ꯅꯨꯃꯤꯠ ꯈꯔꯕꯨꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯤ ꯃꯩꯁꯤꯁꯤ ꯇꯥꯟꯖꯥ ꯆꯥꯕꯩ ꯉꯁꯤꯁꯦ ꯆꯪꯖꯔꯛꯏꯅꯦꯕꯀꯣ ꯑꯗꯣ ꯁꯨꯝ ꯁ꯭ꯇꯥꯐ ꯀꯌꯥꯃꯨꯛꯅꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯂꯩꯕꯤ ꯃꯐꯝꯁꯦ ꯁꯤꯗ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯄꯨꯟꯅ ꯑꯦꯔꯥꯎꯟ 6 ꯑꯩꯈꯣꯏ ꯄꯨꯂꯞꯅ 6 ꯀꯨꯝꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯇꯝ ꯇꯝꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯃꯥꯟꯅꯔꯒꯀꯣ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯗꯤꯁꯀꯥꯎꯟ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯍꯣꯏ ꯁꯣꯝꯗꯁꯨ ꯌꯥꯏꯌꯦ ꯁꯨꯝ ꯄꯔꯦꯡ ꯁꯤ ꯍꯥꯟꯅ ꯁꯨꯝ ꯆꯠꯃꯤꯟꯅꯈꯤꯁꯦ ꯑꯗꯨꯒ ꯁꯨꯝ ꯆꯥꯅꯕꯒꯤ ꯁꯨꯝ ꯕꯤꯁꯀꯤꯠ ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯁꯨꯝ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯁꯨꯕ ꯃꯥꯜꯂꯤꯀꯣ ꯀꯩ ꯁꯨꯝ ꯄ꯭ꯔꯗꯛꯁꯦ ꯁꯨꯅ ꯊꯝꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯨꯝ ꯀꯔꯤ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯀꯔꯤꯒꯗꯤ ꯂꯩꯒꯗ꯭ꯔꯥ ꯅꯤꯡꯉꯝꯗꯕꯁꯦ ꯑꯩꯈꯣꯏꯅꯗꯤ ꯁꯨꯔꯦꯅꯗꯤ ꯈꯟꯕꯀꯣ ꯑꯗꯣ ꯑꯥꯏꯇꯦꯝꯁꯦ ꯑꯗꯨꯝ ꯋꯥꯠꯄ ꯂꯩꯔꯝꯃꯦ ꯍꯥꯏꯕꯗꯤ ꯀꯁꯇꯃꯔꯅ ꯍꯦꯛ ꯍꯪꯉꯛꯄꯗꯀꯣ ꯃꯈꯜꯁꯦ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯚꯦꯔꯥꯏꯇꯤꯁꯦ ꯍꯣꯏ ꯀꯁꯇꯃꯔꯒꯤ ꯑꯄꯥꯝ ꯑꯄꯥꯝꯕꯗꯣ ꯑꯣꯟꯂꯥꯏꯟꯗ ꯇꯧꯔꯤꯉꯩꯗꯗꯤ ꯃꯈꯜꯁꯦ ꯁꯨꯕꯁꯨ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯗ ꯁ꯭ꯇꯣꯔ ꯑꯣꯏꯅ ꯂꯩꯔꯕꯅꯤꯅ ꯁꯤꯗꯤ ꯑꯣꯄꯟ ꯑꯣꯏꯔꯛꯑꯕꯅꯤꯅꯀꯣ ꯊꯝꯗꯕ ꯌꯥꯔꯛꯇꯕ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯍꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯦ ꯁꯤꯗꯤ ꯗꯥꯏꯔꯦꯛ ꯗꯦꯂꯤꯚꯔꯤꯅꯦꯕ ꯀꯁꯇꯃꯔꯅ ꯍꯥꯏꯔꯝꯕꯁꯤꯡꯗꯣ ꯑꯩꯈꯣꯏ ꯁꯨꯝ ꯄꯤꯕ ꯉꯝꯅꯕꯒꯤ ꯁꯨꯝ ꯑꯅꯧ ꯁꯨꯝ ꯍꯥꯞꯀꯠꯂꯛꯑꯦ ꯍꯧꯖꯤꯛ ꯁꯨꯝ ꯑꯅꯧꯕ ꯀꯁꯇꯃꯔꯅ ꯁꯨꯝ ꯆꯪꯉꯒ ꯍꯥꯟꯅ ꯁꯨꯝ ꯑꯣꯟꯂꯥꯏꯟꯗ ꯂꯩꯕ ꯀꯥꯡꯕꯨꯁꯨ ꯂꯥꯛꯄꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯅꯧꯅ ꯁꯨꯝ ꯁ꯭ꯋꯥꯏꯒꯤ ꯂꯣꯀꯦꯜꯒꯤ ꯀꯁꯇꯃꯔꯁꯤꯡꯁꯨ ꯆꯪꯉꯝꯗꯧ ꯃꯥꯜꯂꯦ ꯅꯣꯏ ꯗꯨꯀꯥꯟꯁꯦ ꯑꯅꯧꯕꯅꯤ ꯈꯣꯠꯄꯅꯤ ꯀꯥꯏꯅ ꯆꯪꯉꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯅꯦꯕꯔꯗ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕ ꯑꯗꯨꯝ ꯅꯣꯏꯕꯛ ꯃꯣꯏꯁꯨ ꯑꯗꯨꯝ ꯂꯥꯛꯑꯒ ꯑꯗꯨꯝ ꯃꯣꯏ ꯑꯗꯨꯝ ꯃꯣꯏꯅꯒꯗꯤ ꯀꯩꯒꯗꯤ ꯍꯥꯏꯕꯤꯔꯝꯃꯤ ꯃꯣꯏꯅꯗꯤ ꯁꯤꯗ ꯁꯨꯃꯥꯏꯅ ꯍꯥꯡꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯈꯣꯠꯂꯤ ꯀꯥꯏꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯇ ꯑꯗꯣ ꯁꯤꯒꯤ ꯄꯔꯦꯡꯁꯤꯗꯗꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯑꯅꯛꯄꯗ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯥꯏꯅ ꯏꯁꯝ ꯁꯝꯅ ꯁꯤꯒꯤ ꯄꯔꯦꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯀꯌꯥ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯄꯔꯦꯡꯁꯤꯗ ꯈꯔ ꯇꯥꯡꯉꯦꯕꯀꯣ ꯑꯗꯣ ꯄ꯭ꯔꯗꯛꯁꯤꯡꯁꯤꯒꯤ ꯀꯂꯦꯛꯁꯟꯁꯦ ꯌꯥꯝꯅ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯟꯅꯗꯒꯤ ꯁꯨꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕꯗꯨꯅꯕꯨꯗꯤ ꯃꯇꯦꯡꯕꯨꯗꯤ ꯐꯅꯌꯥꯝ ꯑꯣꯏꯔꯝꯃꯅꯦꯕꯀꯣ ꯉꯁꯥꯏꯒꯤ ꯃꯥꯔꯀꯦꯇꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯄ꯭ꯔꯗꯛꯁꯦ ꯁꯤ ꯍꯥꯞꯄ ꯍꯥꯏꯁꯦ ꯀꯁꯇꯃꯔꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ꯭ꯔꯥ ꯀꯁꯇꯃꯔꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯞꯒ꯭ꯔꯦꯗ ꯇꯧꯏ ꯑꯗꯨꯒ ꯁ꯭ꯇꯣꯔ ꯑꯣꯏꯅ ꯍꯥꯡꯉꯕꯅꯤꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯖꯦꯟꯁꯤ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯆꯪꯉꯛꯄꯁꯦ ꯁꯤ ꯍꯥꯞꯁꯦꯅ ꯃꯣꯏꯅ ꯁꯤ ꯂꯩ ꯁꯤꯒꯤ ꯑꯦꯖꯦꯟꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯪꯉꯝꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯑꯣꯟꯂꯥꯏꯟꯗ ꯇꯧꯔꯤꯉꯩꯗꯗꯤ ꯑꯩꯈꯣꯏꯅ ꯑꯈꯪꯕ ꯈꯔ ꯁꯨꯝ ꯍꯥꯞꯄ ꯑꯗꯨꯒ ꯑꯇꯣꯞꯄꯗꯁꯨ ꯑꯩꯈꯣꯏ ꯇꯥꯏꯠ ꯑꯞ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯂꯧꯅꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯨꯝ ꯂꯝꯗꯝꯁꯤꯒꯤ ꯏꯆꯜꯁꯤꯡꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩꯒꯁꯦ ꯂꯩꯕꯒꯗꯤ ꯂꯥꯛꯅꯕ ꯍꯧꯔꯕ꯭ꯔꯥ ꯍꯧꯖꯤꯛꯀꯥꯟꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯍꯧꯔꯦ ꯑꯗꯨꯝ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯦꯝꯄꯔꯁꯨ ꯁꯦꯝꯃꯒ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀꯧꯕꯒꯤ ꯑꯣꯏꯅꯀꯣ ꯃꯄꯥꯟꯗ ꯂꯩꯍꯧꯕꯗꯣ ꯃꯄꯥꯟꯗ ꯂꯩꯍꯧꯕꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯍꯦꯝꯄꯔ ꯑꯩꯈꯣꯏꯒꯤ 3 ꯊꯣꯛꯅ ꯑꯗꯨꯝ ꯈꯥꯏꯗꯣꯛꯑꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯦꯝꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯦꯝꯄꯔꯁꯇꯣ ꯑꯩꯅꯕꯨꯗꯤ ꯄꯣꯂꯥꯡꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯄꯣꯂꯥꯡ ꯑꯃꯁꯨ ꯂꯩꯀꯣ ꯑꯗꯨꯗꯨꯒ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯑꯃꯁꯨ ꯂꯩꯔꯦ ꯃꯔꯛ ꯑꯃꯁꯨ ꯂꯩꯍꯧꯋꯦꯕꯀꯣ ꯃꯃꯜꯗꯤ ꯃꯌꯥꯝꯅꯁꯨ ꯍꯪꯉꯛꯄꯅꯦ ꯑꯩꯁꯨ ꯈꯪꯐꯝ ꯈꯪꯗ꯭ꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯇꯥꯔꯦ ꯄꯤꯛꯄꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏꯒꯤ ꯇꯣꯇꯦꯜ ꯑꯦꯃꯥꯎꯟ ꯑꯩꯈꯣꯏꯒꯤ MRP ꯍꯥꯏꯇꯥꯔꯦꯀꯣ ꯗꯦꯂꯤꯚꯔꯤ ꯆꯥꯔꯖꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯐ꯭ꯔꯤꯗ ꯗꯦꯂꯤꯚꯔ ꯇꯧꯔꯛꯇꯣꯏꯅꯤꯅ ꯏꯟꯀ꯭ꯂꯨꯗꯤꯡ ꯗꯦꯂꯤꯚꯔꯤ ꯆꯥꯔꯖ ꯑꯗꯨꯒ ꯄꯦꯀꯤꯡ ꯆꯥꯔꯖ ꯌꯥꯎꯔꯀꯥꯟꯗ 555 ꯑꯣꯏꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯣꯐꯔ ꯄꯤꯖꯩ 529ꯗ ꯈ꯭ꯋꯥꯏ ꯃꯆꯥꯁꯦ 529ꯗ ꯑꯣꯐꯔ ꯄꯤ ꯑꯗꯨꯒ ꯐ꯭ꯔꯤ ꯗꯦꯂꯤꯚꯔꯤꯁꯨ ꯄꯤꯗꯣꯏꯅꯤ ꯑꯗꯨꯒ ꯄ꯭ꯂꯁ ꯄ꯭ꯔꯤ ꯕꯨꯀꯤꯡ ꯑꯣꯐꯔꯅ ꯑꯩꯈꯣꯏꯅ 50 ꯔꯨꯄꯤꯁꯀꯤ ꯀꯨꯄꯟ ꯑꯃꯁꯨ ꯄꯤꯖꯩ ꯍꯌꯦꯡ ꯁꯤꯒꯤ 50 ꯔꯨꯄꯤꯁ ꯃꯥꯅ ネꯛꯁ ꯇꯥꯏꯝ ꯄꯣꯠ ꯂꯩꯕ ꯃꯇꯝꯗ ꯑꯗꯨꯝ ꯃꯥꯅ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝ ꯌꯥꯏ 50 ꯔꯨꯄꯤꯁ ꯂꯦꯁ ꯇꯧꯔꯛꯀꯗꯣꯏꯅꯤ ꯑꯗꯣ ꯌꯥꯝꯕ ꯁꯨꯝ ꯊꯥꯎꯁꯤꯡꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯦ ꯏꯟꯖꯤꯟ ꯑꯣꯏꯜꯕꯨ ꯍꯥꯏꯔꯁꯨ ꯅꯠꯇ꯭ꯔꯒꯅ ꯑꯣꯂꯤቭ ꯑꯣꯏꯜ ꯍꯥꯏꯔꯁꯨ ꯐꯣꯔꯆꯨꯟ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯀꯝꯄꯅꯤ ꯑꯆꯧꯕ ꯉꯥꯛꯇꯅꯤꯀꯣ ꯃꯣꯏꯁꯤꯡꯁꯦ ꯑꯗꯨꯝ MRPꯗ ꯑꯗꯨꯝ ꯌꯣꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯂꯩꯔꯛꯀꯨꯝꯕ ꯏꯃꯨꯡ ꯂꯩꯔꯛ ꯈꯇꯪ ꯆꯪꯉꯛꯈꯤ ꯇꯥꯔꯒꯗꯤ ꯑꯗꯨꯝ MRPꯁꯦ ꯑꯌꯥꯝꯕ ꯂꯣꯏ ꯂꯧꯅꯩꯌꯦꯕ ꯏꯌꯥꯝꯕꯒꯤꯁꯤꯗꯗꯤ ꯑꯗꯨꯝ ꯑꯣꯐꯔꯁꯤ ꯑꯗꯨꯝ ꯄꯤꯕꯤꯔꯤ 3% 5% ꯏꯚꯟ ꯏꯟꯖꯤꯟꯗꯐꯥꯎꯗ 10% ꯄꯤꯕꯤꯔꯤ ꯑꯗꯒꯤ ꯁꯤꯅ 50%ꯅꯦ ꯑꯣꯂꯤቭ ꯑꯣꯏꯜꯁꯤꯅ ꯑꯁꯤꯗꯤ ꯌꯥꯝ ꯍꯣꯡꯉꯦ ꯑꯣꯂꯤቭ ꯄ꯭ꯔꯣꯃꯤꯁ ꯗꯦꯝ ꯃꯣꯟꯇꯦꯒꯤꯁꯦ ꯃꯣꯏꯁꯦ ꯁꯤꯅ 50% ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯄꯤꯔꯛꯑꯅꯤ ꯑꯗꯨꯒ ꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯝꯁꯀꯤꯁꯨ ꯃꯣꯝꯁꯀꯤꯁꯨ ꯑꯩꯈꯣꯏꯅ 10% ꯑꯗꯨꯝ ꯄꯤꯖꯩ 10% off ꯑꯗꯒꯤ ꯑꯁꯣꯝꯗ ꯉꯁꯥꯏꯒꯤ ꯍꯩꯒꯤꯀꯣ ꯍꯩꯆꯤꯡꯒꯤꯗꯨꯁꯨ ꯑꯗꯨꯝ 10% ꯑꯣꯐꯅꯤ ꯑꯗꯨꯝ ꯑꯩ ꯁꯨꯝ ꯈꯟꯕꯗ ꯀꯝꯄꯅꯤꯅ ꯄꯤꯕꯤꯔꯛꯄ ꯑꯣꯐꯔꯁꯤꯡꯗꯨ ꯃꯌꯥꯝꯗꯒꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯁꯦꯟꯃꯥꯡ ꯐꯨꯒꯠꯀꯦ ꯍꯥꯏꯔꯒꯗꯤ ꯌꯥꯔꯤꯕꯅꯦꯕ ꯑꯗꯨꯏꯁꯨ ꯀꯝꯄꯅꯤꯅ ꯄꯤꯕꯤꯔꯛꯄ ꯁꯞꯄꯣꯔꯠꯇꯨ ꯐꯦꯁꯇꯤꯚꯀꯤ ꯑꯣꯐꯔꯅꯤꯅ ꯀꯁꯇꯃꯔꯒꯤ ꯑꯣꯏꯅ ꯈꯔ ꯀꯥꯟꯅꯖꯅꯕ ꯍꯣꯏ ꯑꯣꯐ ꯄꯤꯕꯤꯔꯤꯕꯁꯤꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯅꯁꯨ ꯈꯜꯂꯦ ꯐꯦꯁꯇꯤꯚꯀꯤ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯄꯤꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯇꯩ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯑꯩꯈꯣꯏ ꯗꯤꯁꯀꯥꯎꯟ ꯑꯗꯨꯝ ꯇꯧꯋꯤ ꯑꯗꯣ ꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯍꯌꯨꯝꯁꯤꯗꯕ ꯑꯣꯟꯂꯥꯏꯟ ꯁꯣꯄꯤꯡꯁꯦ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯑꯦꯞꯀꯤ ꯈꯨꯊꯥꯡꯗ ꯆꯠꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯦꯁꯕꯨꯛꯀꯤ ꯈꯨꯊꯥꯡ ꯆꯠꯄ꯭ꯔꯥ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯈꯨꯊꯥꯡ ꯆꯠꯄ꯭ꯔꯥ ꯑꯣꯔꯗꯔꯁꯦ ꯀꯃꯥꯏꯅ ꯂꯥꯛꯏ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤꯁꯦ ꯃꯣꯕꯥꯏꯜ ꯑꯦꯞ ꯑꯣꯏꯅꯁꯨ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯏꯀꯣ ꯀꯃꯥꯏꯅ ꯂꯩ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯑꯗꯨꯝ ꯍꯌꯨꯝꯁꯤꯗꯕ ꯍꯥꯏꯔꯒ ꯑꯗꯨꯝ ꯁꯔꯆ ꯇꯧꯕꯤꯕ ꯌꯥꯏ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯌꯨꯝꯁꯤꯗꯕꯒꯤ ꯍꯌꯨꯝꯁꯤꯗꯕꯒꯤ ꯑꯩꯈꯣꯏ ꯑꯦꯞꯀꯤ ꯃꯃꯤꯡꯁꯦ ꯍꯌꯨꯝꯁꯤꯗꯕ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯒꯗꯣꯏꯅꯤꯀꯣ ꯁ꯭ꯄꯦꯂꯤꯡꯁꯦ HAYUMSI ꯁꯝꯅꯕ꯭ꯔꯥ ꯑꯗꯨꯝ ꯄꯔꯦꯡ ꯑꯗꯨꯝ ꯁꯝꯅꯗꯣꯏꯅꯤ ꯍꯌꯨꯝꯁꯤꯗꯕ ꯍꯥꯏꯅ ꯑꯦꯞꯇ ꯐꯪꯒꯗꯣꯏꯅꯦ ꯑꯗꯨꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯊꯥꯖꯔꯤꯕ ꯁꯤꯁꯤꯒꯤ ꯀꯦꯞꯁꯟꯗꯁꯨ ꯑꯩꯈꯣꯏꯅ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯂꯨꯅꯥꯟꯗꯣꯏ ꯇꯧ ꯑꯗꯨꯒ ꯋꯦꯕꯁꯥꯏꯠ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏ www.hayumsidaba.com ꯑꯅ ꯂꯩ ꯑꯣꯀꯦ www.hayumsidaba.com ꯑꯣꯟꯂꯥꯏꯟꯗꯒꯤ ꯁꯨꯝ ꯐꯪꯗꯦꯕ ꯑꯗꯨꯒ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ iOS-ꯀꯤꯗꯤ ꯁꯦꯝꯗ꯭ꯔꯤꯕꯅꯤꯅ iOS-ꯀꯤ ꯄꯥꯏꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯤ ꯃꯣꯏꯅ ꯋꯦꯕꯁꯥꯏꯠꯇꯒꯤ ꯑꯗꯨꯝ ꯌꯥꯔꯦ ꯋꯦꯕꯁꯥꯏꯠꯇꯨꯗꯒꯤ ꯌꯥꯗꯣꯏꯅꯦꯕ ꯃꯌꯥꯝ ꯑꯩꯈꯣꯏꯅꯁꯨ ꯑꯦꯚ꯭ꯔꯤꯊꯤꯡ ꯂꯣꯏꯅꯃꯛ ꯑꯞꯗꯦꯠ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯋꯦꯕꯁꯥꯏꯠꯀꯤꯁꯨ
ꯑꯗꯨꯗꯨꯒ ꯑꯦꯞꯀꯤ ꯉꯁꯥꯏꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯄꯥꯏꯕꯤꯕ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯒꯤ ꯑꯞꯗꯦꯠꯇꯨꯁꯨ ꯃꯌꯥꯝ ꯐꯪꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯗꯨꯒ ꯑꯌꯥꯝꯕ ꯉꯁꯥꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯉꯁꯥꯏꯒꯤ 15% ꯑꯣꯐꯀꯤ ꯉꯁꯥꯏꯒꯤ ꯍꯥꯏꯇꯥꯔꯦ ꯁꯦꯁꯟ ꯑꯦꯔꯤꯌꯥ ꯑꯃ ꯁꯨꯝ ꯊꯦꯡꯅꯖꯩ 15% ꯁꯤ ꯁꯦꯟꯗꯜ ꯌꯥꯎꯔꯝꯕꯁꯤꯃꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯩꯅꯣ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯑꯃꯗ ꯁꯦꯟꯗꯜꯁꯤꯁꯨ ꯌꯥꯝꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁꯦꯟꯗꯜ ꯂꯩꯕꯒꯤꯗꯃꯛꯇ ꯗꯨꯀꯥꯟ ꯑꯇꯣꯞꯄ ꯆꯪꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯗꯣꯏꯅꯤꯗꯅ ꯁꯦꯟꯗꯜꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯇꯪ ꯍꯥꯏꯕꯤꯌꯨ ꯁꯦꯟꯗꯜꯁꯦ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯗꯥꯡ ꯇꯣꯡꯅꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯕꯥꯠꯔꯨꯝꯒꯤ ꯁ꯭ꯂꯤꯄꯔ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯗꯒꯤ ꯑꯗꯨꯝ ꯈꯤꯇꯪ ꯑꯁꯥꯏꯕꯨꯛ ꯆꯠꯊꯣꯛꯄꯒꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯁꯤ ꯑꯩꯈꯣꯏꯅ 15% ꯍꯥꯏꯗꯤ ꯑꯦꯕ꯭ꯔꯤ ꯀꯩꯅꯣꯗ ꯐ꯭ꯂꯦꯠꯇ 15% ꯄꯤꯗꯣꯏꯅꯦ ꯁꯤꯅ ꯑꯗꯨꯒ 70%ꯒꯤꯁꯨ ꯑꯗꯨꯝ ꯍꯣꯔꯦꯟ ꯑꯗꯨꯝ ꯎꯠꯄꯤꯕ ꯑꯗꯨꯝ ꯌꯥꯏ ꯑꯩꯒꯤ ꯈꯣꯡꯅ ꯀꯔꯝꯕ ꯆꯥꯅꯦꯁꯦ ꯑꯩ ꯑꯆꯧꯕ ꯑꯝꯇ ꯂꯩꯈꯤꯒꯦ ꯑꯩꯗꯤ ꯈꯣꯡ ꯈꯛꯇꯪꯗꯤ ꯆꯥꯎꯕꯅꯦ ꯁꯤꯒꯤ ꯀꯩꯅꯣ ꯑꯗꯨꯗꯩ ꯈꯤꯇꯪ ꯆꯥꯎꯈꯠꯄ ꯁꯤ ꯀꯔꯝꯕ ꯁꯥꯏꯖ ꯂꯩꯒꯦ 7ꯅꯦꯕ ꯁꯤꯕꯨꯗꯤ ꯃꯅꯨꯡꯗ ꯇꯣꯡꯕꯒꯤ 8ꯇꯁꯨ ꯂꯩꯅꯤ ꯈꯤꯇꯪ ꯆꯥꯎꯕ ꯑꯝꯇ ꯄꯤꯕꯤꯌꯨ ꯁꯤꯗ 8 ꯂꯩꯔꯦ ꯑꯗꯒꯤ ꯈ꯭ꯋꯥꯏ ꯆꯥꯎꯕꯁꯤ ꯈꯤꯇꯪ ꯀꯔꯝꯕ 10ꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯋꯦ 10ꯁꯦ ꯀꯔꯝꯕꯅꯣ ꯁꯝꯇꯥꯏꯝꯁ 11 ꯂꯥꯛꯄꯁꯨ ꯌꯥꯎꯋꯦ ꯁꯤꯁꯤꯅ 10 ꯑꯣꯏꯗꯣꯏꯅꯤ 10ꯗꯣ ꯄꯤꯕꯤꯌꯨꯅꯦ ꯑꯩꯉꯣꯟꯗ ꯆꯥꯗꯧ ꯃꯥꯜꯂꯦ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯌꯨꯝ ꯑꯗꯨꯝ ꯃꯅꯨꯡꯗ ꯌꯥꯔꯦꯀꯣ ꯂꯩꯕꯒꯤ ꯑꯩ ꯁꯨꯝ ꯃꯄꯥꯟꯗ ꯆꯠꯄꯒꯤ ꯁꯦꯟꯗꯟꯁꯨ ꯏꯃꯨꯡꯗ ꯆꯠꯄꯒꯤ ꯁꯦꯟꯗꯟꯁꯨ ꯆꯞ ꯃꯥꯟꯅꯗꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯦꯕ ꯍꯣꯏ ꯍꯣꯏ ꯁꯤꯗꯤ ꯆꯥꯟꯅꯔꯅꯤꯗꯅ ꯑꯥ ꯃꯌꯥꯝ ꯑꯩ ꯁꯦꯟꯗꯟꯁꯨ ꯑꯃ ꯂꯩꯖꯒꯦ ꯀꯩꯒꯤꯅꯣꯗ ꯁꯦꯟꯗꯟꯁꯦ ꯄꯥꯏꯊꯣꯛꯄꯤꯔꯛꯑꯣ ꯑꯩ ꯍꯣꯔꯦꯟ ꯀꯥꯎꯅꯤ ꯂꯧꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅꯀꯣ ꯁꯦꯟꯗꯜꯁꯨ ꯌꯥꯎ ꯂꯩꯔꯝꯃꯦ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔꯗ ꯆꯪꯀꯥꯟꯗ ꯁꯦꯟꯗꯜꯁꯤꯁꯨ ꯌꯥꯝ ꯇꯉꯥꯏ ꯐꯗꯦꯗꯅ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯁꯦꯟꯗꯜꯁꯤꯃꯁꯨ ꯃꯌꯥꯝ ꯂꯩꯖꯔꯦ ꯃꯌꯥꯝꯁꯨ ꯃꯐꯝꯁꯦ ꯂꯥꯛꯄꯤꯌꯣ ꯑꯗꯨꯝ ꯌꯨꯝ ꯃꯅꯨꯡꯗ ꯇꯣꯡꯕ ꯌꯥꯕ ꯁꯦꯟꯗꯜ ꯃꯄꯥꯟꯗꯁꯨ ꯑꯗꯨꯝ ꯆꯠꯅꯕ ꯌꯥꯏ ꯑꯩꯗꯤ ꯁꯤꯁꯦ ꯑꯁꯦꯡꯕꯗꯤ ꯑꯗꯨꯝ ꯌꯨꯝ ꯃꯅꯨꯡꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯃꯌꯥꯝꯅꯁꯨ ꯑꯇꯣꯞꯄ ꯑꯄꯥꯝꯕ ꯗꯤꯖꯥꯏꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯀꯣ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯝꯇꯪ ꯌꯦꯡꯕꯤꯌꯣ ꯈꯟꯕꯤꯌꯣ ꯑꯗꯨꯗ ꯑꯩꯒꯤ ꯑꯣꯏꯕ ꯐꯦꯚꯣꯔꯥꯏꯠꯇꯤ ꯃꯌꯥꯝ ꯂꯧꯖꯔꯦ ꯑꯇꯣꯞꯄ ꯁꯥꯏꯠꯇ ꯃꯅꯤꯡꯂꯣꯝꯗꯤ ꯁꯥꯏꯠꯇ ꯐꯖꯕ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯌꯥꯎꯔꯝꯃꯦ ꯁꯣꯝ ꯅꯥꯀꯟꯗ ꯃꯌꯥꯝ ꯁ꯭ꯄꯥꯔꯛꯁꯀꯤꯁꯤꯁꯨ ꯐꯖꯩ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒꯤꯀꯣ ꯀꯗ꯭ꯔꯛ ꯂꯥꯎꯕ ꯈꯔ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯏ ꯆꯦꯟꯕꯗ ꯍꯦꯜꯞ ꯇꯧꯕ ꯑꯉꯥꯡꯒꯤꯁꯨ ꯌꯥꯎ ꯂꯩꯔꯝꯃꯦ ꯑꯉꯥꯡꯒꯤꯁꯨ ꯌꯥꯎꯋꯦ ꯃꯌꯥꯝ ꯁꯨꯝ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔꯗ ꯑꯉꯥꯡꯒ ꯁꯨꯝ ꯂꯥꯛꯄ ꯈꯣꯠꯄ ꯃꯇꯝꯗꯀꯣ ꯑꯗꯩ ꯗꯤꯖꯥꯏꯟ ꯃꯈꯜ ꯃꯌꯥꯝ ꯂꯩ ꯃꯌꯥꯝ ꯗꯨꯀꯥꯟꯁꯦ ꯌꯥꯝꯅ ꯆꯥꯎꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯃꯈꯜ ꯁꯨꯅ ꯃꯆꯜ ꯁꯨꯅ ꯊꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯥꯏꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯑꯒꯔꯕꯇꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯥꯕ ꯀꯩꯅꯣꯅꯤꯅꯀꯣ ꯑꯩꯈꯣꯏ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯁꯥꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯌꯥꯔꯤꯈꯩ ꯃꯣꯏꯁꯦ ꯄ꯭ꯔꯣꯃꯣꯠ ꯇꯧꯅꯕ ꯍꯣꯠꯅꯖꯩ ꯍꯣꯏ ꯑꯗꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯤꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯡ ꯍꯤꯗꯥꯛꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯁꯥꯕ ꯂꯩꯇꯕꯅꯤꯅ ꯒꯣꯖꯤꯂꯥ ꯑꯗꯨꯝ ꯇꯧꯔꯦ ꯀꯦꯟꯗꯜꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯈꯣꯏꯍꯤ ꯀꯦꯟꯗꯜꯅ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯜꯁꯦ ꯍꯟꯗꯛ ꯌꯥꯝꯅ ꯎꯏꯌꯦ ꯃꯥꯔꯀꯦꯠꯇ ꯈꯣꯏꯍꯤꯁꯦ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕ ꯃꯥꯜꯂꯦ ꯈꯣꯏꯍꯤꯒꯤ ꯇꯤꯝꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯐꯝꯁꯤꯗ ꯂꯥꯛꯆꯔꯤꯕꯁꯤꯁꯨ ꯑꯩꯈꯣই ꯏꯔꯝꯗꯝꯒꯤ ꯃꯤꯡ ꯍꯥꯏꯇꯥꯔꯦ ꯍꯌꯨꯝꯁꯤꯗꯕ ꯍꯥꯏꯅ ꯃꯤꯡ ꯊꯣꯜꯂꯤꯕꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯕ ꯃꯤꯡ ꯑꯃꯅꯦꯕꯀꯣ ꯑꯗꯣ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯍꯌꯨꯝꯁꯤꯗꯕ ꯊꯣꯜꯂꯤꯕꯁꯤꯒꯤ ꯃꯔꯝꯁꯦ ꯃꯌꯥꯝꯗ ꯀꯃꯥꯏꯅ ꯇꯝꯕꯤꯒꯅꯤ ꯃꯔꯝꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯣꯟꯂꯥꯏꯟ ꯑꯍꯥꯟꯕ ꯍꯧꯔꯛꯄꯁꯦ 2014ꯒꯤ ꯁ꯭ꯋꯥꯏꯗ ꯑꯩꯁꯦ ꯃꯃꯤꯡ ꯑꯇꯣꯞꯄ ꯑꯃꯗ ꯇꯧꯔꯝꯃꯦ ꯑꯣꯟꯂꯥꯏꯟꯒꯤꯁꯦ ꯑꯗꯨꯒꯤ ꯃꯃꯤꯡꯁꯦ ꯑꯩꯅ 2014ꯒꯤ ꯑꯗꯨꯋꯥꯏꯗ ꯑꯗꯨꯒꯤꯗꯨꯗ ꯃꯃꯤꯡꯁꯦ ꯑꯇꯣꯞꯄ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯣꯟꯂꯥꯏꯟꯒꯤꯁꯦ ꯑꯣꯟꯂꯥꯏꯟ ꯈꯛꯇꯪ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯂꯝꯗ ꯑꯩꯈꯣꯏꯅ ꯗꯦꯂꯤꯚꯔꯤ ꯄꯤꯕ ꯑꯗꯩꯗ ꯃꯗꯨꯒꯤꯗꯣ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯃꯐꯝ ꯆꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗ ꯔꯤꯅ꯭ꯌꯨ ꯇꯧꯍꯧꯗꯕ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯂꯩꯁꯜꯂꯒ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯗꯣꯃꯦꯟ ꯃꯃꯤꯡꯁꯦ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯗꯨꯒꯤꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯀꯣꯃꯟ ꯑꯣꯏꯕ ꯃꯃꯤꯡꯁꯦ ꯌꯥꯝ ꯊꯣꯛꯂꯛꯄ ꯑꯗ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯅꯁꯨ ꯊꯣꯟꯕ ꯁꯨꯝ ꯇꯟꯒꯗꯕ ꯃꯃꯤꯡ ꯈꯔ ꯀꯣꯃꯟ ꯑꯣꯏꯗꯕ ꯃꯄꯥꯟꯒꯤ ꯀꯝꯄꯅꯤꯅꯁꯨ ꯂꯩꯒꯜꯂꯣꯏꯗꯕ ꯃꯃꯤꯡ ꯍꯌꯨꯝꯁꯤꯗꯕꯁꯤ ꯂꯩꯔꯝꯃꯔꯣꯏꯕ ꯀꯩꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯃꯤꯡꯁꯨ ꯄꯥꯝꯕ ꯑꯗꯨꯃꯥꯏꯅ ꯍꯌꯨꯝꯁꯤꯗꯕꯅ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯅ ꯁꯨꯝ ꯊꯣꯟꯅꯔꯣꯏꯗꯕ ꯃꯃꯤꯡ ꯑꯃꯈꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯧꯖꯒꯦ ꯋꯦꯕꯁꯥꯏꯠꯀꯨꯝꯕ ꯁꯦꯝꯒꯠꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯕ꯭ꯔꯥꯟ ꯃꯃꯤꯡꯁꯤ ꯌꯥꯎꯔꯛꯀꯗꯣꯏꯅꯤ ꯁꯝꯅ ꯍꯥꯏꯔꯕ ꯃꯅꯤꯄꯨꯔꯒꯤꯗ ꯍꯥꯏꯔꯒ ꯁꯉꯥꯏꯒꯨꯝꯕ ꯁꯤꯔꯣꯏꯒꯨꯝꯕꯁꯤ ꯌꯥꯝ ꯂꯩꯒꯟꯕꯅꯦ ꯃꯃꯤꯡꯁꯦ ꯀꯝꯄꯅꯤ ꯑꯆꯧꯕꯁꯤꯡꯁꯤꯅ ꯂꯩꯔ ꯊꯝꯖꯟꯅꯩꯅ ꯀꯣꯟꯅ ꯑꯃꯨꯛ ꯔꯤꯁꯦꯜ ꯇꯧꯔꯛꯄꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯌꯥꯝ ꯇꯧꯅꯕꯅꯦ ꯃꯌꯥꯝ ꯁꯤꯁꯤꯅ ꯑꯃꯨꯛ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯃ ꯆꯠꯈ꯭ꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯚꯗꯤꯂꯥꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯨ ꯂꯩꯕ ꯃꯥꯜꯂꯦ ꯀꯔꯝ ꯁꯤꯁꯨ 7% ꯂꯩ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯤꯡꯁꯦ ꯀꯔꯝꯕ ꯐ꯭ꯂꯦꯚꯔꯁꯤꯡ ꯌꯥꯎꯏ ꯁ꯭ꯇꯣꯛꯇ ꯂꯩꯔꯤꯁꯦ ꯐ꯭ꯂꯦꯚꯔꯁꯦ ꯃꯈꯜ ꯑꯗꯨꯝ ꯂꯩꯔꯦ ꯁꯤꯗꯩꯗ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟꯁꯨ ꯌꯥꯎꯕꯅꯤ ꯁꯤꯗ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟꯁꯨ ꯈꯔ ꯂꯩꯔꯦ ꯁꯤꯗ ꯈꯔ ꯂꯩꯔꯦ ꯑꯣꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯄꯥꯝꯕꯤꯕꯁꯤꯡꯁꯨ ꯑꯗꯨꯝ ꯀꯣ ꯍꯧꯖꯤꯛꯁꯦ ꯏꯪꯊꯝꯊꯥ ꯌꯧꯔꯒꯁꯨ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯄꯥꯝꯕ ꯃꯤꯁꯤꯗꯤ ꯑꯗꯨꯝ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯗꯨꯝ ꯆꯥꯕꯅꯤꯀꯣ ꯏꯪꯊꯝꯊꯥ ꯑꯣꯏꯔꯁꯨ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯦ ꯁ꯭ꯋꯥꯏ ꯊꯜꯂꯝꯃꯤꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯂꯣꯏꯁꯟꯈꯤꯕꯁꯦ ꯑꯩꯈꯣꯏ ꯑꯇꯣꯞꯄꯁꯨ ꯑꯗꯨꯝ ꯑꯇꯣꯞꯄ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯄ꯭ꯔꯗꯛ ꯑꯃ ꯊꯝꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯑꯣꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯗꯣꯅꯤꯜꯒꯤ ꯕꯥꯊꯔꯨꯝꯒꯤ ꯑꯣꯏꯕ ꯀꯣ ꯃꯅꯝ ꯅꯨꯡꯁꯤꯍꯟꯅꯕ ꯑꯗꯨꯗꯨꯒ ꯀꯥꯡ ꯍꯥꯠꯅꯕ ꯇꯤꯟ ꯍꯥꯠꯅꯕ ꯏꯟꯁꯦꯛ ꯀꯤꯂꯔ ꯃꯌꯥꯝ ꯃꯣꯔꯇꯤꯟꯁꯦ ꯕ꯭ꯂꯦꯛ ꯀꯂꯔꯁꯤꯅ ꯍꯦꯟꯅ ꯐꯩ ꯀꯥꯏꯅꯁꯨ ꯍꯥꯏꯅꯕꯅꯤ ꯃꯌꯥꯝ ꯁꯨꯝ ꯔꯦꯇꯤꯡ ꯊꯝꯃꯛꯄꯗ ꯑꯩꯈꯣꯏꯗ ꯃꯃꯥꯡꯗ ꯍꯪꯉꯛꯄ ꯌꯥꯎꯋꯦ ꯀꯛꯆꯤꯡꯁꯨ ꯑꯗꯨꯝ ꯁꯤꯕ꯭ꯔꯥ ꯀꯛꯆꯤꯡꯁꯨ ꯑꯗꯨꯝ ꯁꯤ ꯀꯣꯀ꯭ꯔꯣꯁꯁꯨ ꯁꯤ ꯀꯛꯆꯤꯡꯁꯨ ꯁꯤ ꯃꯥꯁꯦ ꯀꯛꯆꯤꯡ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯣꯝꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯣ ꯑꯗꯨꯝ ꯀꯥꯞꯁꯤꯜꯂꯒ ꯃꯣꯏ ꯑꯗꯨꯝ ꯐꯩ ꯑꯗꯣ ꯀꯣꯀ꯭ꯔꯣꯁꯁꯦ ꯃꯥꯅ ꯑꯃꯨꯛꯇꯪ ꯊꯥꯕꯗ ꯁꯤꯅ ꯍꯥꯏ ꯁꯤꯕ꯭ꯔꯥ ꯀꯣꯀ꯭ꯔꯣꯆꯁꯤꯁꯨ ꯑꯗꯨꯝ ꯁꯤꯕꯖꯥꯠꯅꯤ ꯀꯣꯀ꯭ꯔꯣꯆꯁꯦ ꯑꯩꯒꯤ ꯀꯥ ꯑꯃ ꯂꯩ ꯀꯛꯆꯤꯡ ꯂꯣꯏ ꯁꯤꯖꯤꯟꯅꯩ ꯑꯩꯈꯣꯏ ꯑꯊꯨꯝ ꯑꯍꯥꯎ ꯌꯥꯝ ꯂꯩꯕꯅꯤꯅ ꯀꯥꯞꯁꯜꯂꯒ ꯑꯗꯨꯝ ꯁꯤꯔꯦ ꯀꯥꯞꯁꯜꯂꯒ ꯑꯗꯨꯝ ꯁꯤꯔꯝꯃꯦ ꯑꯗꯨꯝ ꯆꯪꯉꯛꯇ꯭ꯔꯦ ꯃꯥꯏ ꯑꯦꯔꯤꯌꯥꯗ ꯍꯣꯏ
line dama thadat kiba okay adu dum so am nungai kai no da me motin gi sigi rupees 30 off so pi re 2-in-1 insect killer sima so yum amada thamba tangai fadaba adum pot sak ama oi ko ado kolin le re seng na ba me am na nusi hana ba le re de kon feng na ba le re amol gi sangom le re do ba ne ma fa da poyari so sida akoi ge manipur gi product khara lai ra poyari tikal manipur product so dum me am ayam na le ram sima ti am ngai haidi Hayumsidaba haga mapangi padak hai tari me am na so askai no tori sidi manipur gi ram dam gi le ga dra hai raga mapangi ngak le ram me hai dana wa khan se khan doi ne ba ko sida inat gi su lai ra inat ngari de ngari ngari su le me am ado me am khoi na ngasi lak chari se koi Hayumsidaba hai na me am na mang da su online store oina adum lei bi bane hoji so still me am online gi support se piri hai delivery team se kayam ko dilai yam bagi delivery team se adum akoi mari hai tare ko ani man akoi delivery dum chat le dei call handle tau ba dum akoi mari manga mo se koi hoi ado me am na mirang si ba lai ga dra hai mirang si su insect si bani na man hat zum siram da do siram ga do ma ado try am tang di tau bi me mirang ga ji de me am thong ma ga dum hat pa dum si bane ba ko ado mirang kum ba si de do mirang yam nuai ba no me am blow lem na ka mo se am nuai ne bu bu ka ma dum pak pak na si ba de ai di blow lem na ta hat le mirang si Lysol lai re adu ga me am se sida toilet cleaner hapik ki toilet cleaner makhal sanitizer su lai ra sanitizer yauri ko ji me sanitizer se yauri 80% alcohol me am common oi dam ni ko 80% alcohol se su pi bani si mafam se sida me am 80% alcohol sanitizer lai saljar me ro ki MRP da 2300 me lai bane koina 1500 600 main thado okay ba me am hong na thado I hai ja bani ko 5 liter ni liter ma da me am yam de adum wang na bani ko lupa chani yang khai ga pi bani ko liter 500 ml da ado liter 500 kan o me ala ka doi ne ba ado CCD 5 liter ni adum pulap lo bana di tong ja bani me am ko ya adum covid ki experience da hai tare 5 liter lo bani am oi ja bani so ma kan thang ba sai ke siam la minas coffee gi item sing ko gi refreshing oi ba ko me am dei sida coffee ga se mak yaw ba kan su lai ra mak yaw ba set su dum le si su dum ningo sa ko dum pun ni ko che sing sina moi na dum pam na ba nga ta ne ba sum yam ba gi experience da mamang se hi gi ningo sa ko ba dum 3% pi ba 5% pi ba dum yaw yam ba dum mamang se hi gi ningo sa ko da su dum service pi bi gi da kamai to gi mamang se hi ningo mamang gi se koi hamper su anam ba lawe du ka koi mamang gi chako ba se hai pi ba da kitang wai hai ta da service pi ba ngam gi de service pi anda gi de kamai prepare to gi anda gi di kang de anda gi ja hai wa hai ra ga ngan na hai bi ra ga diam nuai ni ko hai di khulak ta hai ra ga di wa doi ne ba ado chako ba gi market si di me am thomjan bi ne ba hayeng ne ha ba no me tang asi se lambi chat phom lai roi doi ni aduna ngal lingai matam da me am na ngam ngam ba pot sing lai bi yo ngal lingai matam buy da one get one lai ra buy one get one adagi fortune basmati rice da 15% off pi ba sing sa the mackerel 8% lai ra okay offer lo embak pi me am se da pi ado sum ya mga sai 15% sida another product kami lai lem lai nga ton se okay handa recently me launch to bi ba do akhoi na so hum di pi ma si se MRP da akhoi na 280 da dum 280 thado pi ba minimum ni de to ngi ko manga ko mga to ba bit ta ne ba na tra ma ya mi support ta nga to ni me am brand da ha pa nga ton ga amadudi nga ton na ta amadudi nga ton na ta ba amadu yaw ke si ka tang nga ton tang pe nga ton dang pe nga ton ga ama ani su ba ne product to pengba ga yaw da pengba yaw ke nga ton okay me nga ton ga pengba su yaw ra ni hai na khali nga ton lai re karen lai re 8% pi ri som na kan gi me am si so 8% dum pi ri kwa aduga si 5% na dweller gi ado me am seng na ha ba dum product sing se dum PBD 5% PB ba buy one get one free gum ba natraga na se 8% 10% offer PBD ba sing sini ko me aduga som na kada 15% sida 15% lai re victory da na 15% victory da 15% lai re som na kagi makha gi ngari sida na 8% lai re aduga sumaina khoi percentage sing se sum ira ga sum lai aduga mayam da haijaning ba se hojiki ningo sako bagi season matam se sta sumaina ri departmental store am da percent se khara lupa se tara kun ta ba se sum tarak ta ga di lupa lising ahum mari gi pote yam laina ga do lupa cham chani do ju save tau bi ne ba ado mayam da departmental store khan ba matam da singmetry sin na loina jari ba singmetry sin offer lau jari ba departmental store sing sida chang bi yo ado adom gi asai bibiri ba offer sing hai tari ban chocolate lo matam da su MRP da low roi 4% pingo nga haina bai mathok ta de ko mayam singmetry
ꯃꯁꯤꯒꯤ ꯃꯤꯡ ꯄꯟꯗ꯭ꯔꯒꯁꯨ ꯑꯗꯨꯝ 4% ꯑꯗꯨꯝ ꯄꯤꯔꯛꯑꯗꯕꯅꯤ ꯁꯤꯒꯤ ꯀꯁꯇꯃꯔ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯃꯦꯇ꯭ꯔꯤꯁꯤ ꯀꯁꯇꯃꯔ ꯑꯣꯏꯇꯥꯔꯁꯨ ꯀꯝꯄꯜꯁꯔꯤ ꯃꯌꯥꯝ ꯄꯤꯔꯛꯑꯅꯤ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯃꯌꯥꯝ ꯁꯣꯝ ꯅꯥꯀꯟꯒꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯥꯏꯗꯇ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯋꯥꯡ ꯊꯪꯕꯒꯤ ꯁꯥꯏꯗꯁꯤꯗ ꯀꯔꯤ ꯀꯔꯤ ꯂꯩꯔꯤꯕꯅꯣ ꯐ꯭ꯔꯤꯖꯁꯤꯗ ꯑꯩꯈꯣꯏ ꯑꯏꯪꯕ ꯑꯥꯏꯇꯦꯝꯁ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯞꯄ ꯊꯝꯃꯤ ꯃꯌꯥꯝꯅ ꯔꯨꯝ ꯇꯦꯝꯄꯔꯦꯆꯔꯗꯨ ꯂꯩꯇꯕ ꯈꯔ ꯍꯦꯟꯅ ꯏꯪꯕ ꯄꯣꯠ ꯄꯥꯝꯃꯤ ꯍꯥꯏꯔꯒꯁꯨ ꯈꯨꯗꯛꯇ ꯑꯗꯨꯝ ꯑꯏꯪꯕꯁꯦ ꯂꯧꯔꯒ ꯑꯗꯨꯝ ꯁꯔꯚ ꯇꯧꯕ ꯌꯥꯔꯅꯤ ꯂꯧꯕ ꯌꯥꯔꯅꯤꯀꯣ ꯁꯣꯝꯗ ꯀꯣꯁꯃꯦꯇꯤꯛꯀꯤꯁꯨ ꯂꯩꯔꯦ ꯗꯦꯟ ꯑꯉꯥꯡꯒꯤꯁꯨ ꯂꯩꯔꯦ ꯀꯣꯁꯃꯦꯇꯤꯛꯀꯤ ꯑꯥꯏꯇꯦꯝꯁꯤꯡ ꯃꯌꯥꯝ ꯂꯩꯕ ꯍꯧꯔꯦ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠꯇꯤ ꯀꯥꯏ ꯊꯝꯒꯦ ꯑꯗꯣ ꯃꯌꯥꯝ ꯀꯦꯅꯅꯕꯒꯤ ꯑꯥꯏꯇꯦꯝꯁ ꯃꯌꯥꯝ ꯑꯃꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯂꯣꯏꯅ ꯂꯩꯔꯦꯀꯣ ꯑꯗꯨꯗꯨꯒ ꯕ꯭ꯔꯁ ꯇꯧꯕꯒꯤ ꯑꯥꯏꯇꯦꯝꯁ ꯃꯌꯥꯝ ꯑꯃ ꯁꯤꯗ ꯇꯨꯠꯄꯦꯁ ꯃꯈꯜ ꯃꯌꯥꯝ ꯂꯩ ꯁꯦꯟꯁꯣꯗꯥꯏꯟ ꯑꯗꯩꯗꯤ ꯍꯤꯃꯥꯂꯌꯥꯒꯤ ꯀꯣꯜꯒꯦꯠꯀꯤ ꯀꯣ ꯀ꯭ꯂꯣꯖꯑꯞ ꯄꯦꯞꯁꯣꯗꯦꯟꯠ ꯁꯨꯃꯥꯏꯅ ꯂꯤꯗꯤꯡ ꯕ꯭ꯔꯥꯟ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯦꯗ ꯑꯦꯟ ꯁꯣꯜꯖꯔ ꯑꯗꯩꯗꯤ ꯁꯤꯗ ꯄꯔꯐ꯭ꯌꯨꯝ ꯕꯦꯁꯂꯤꯟ ꯃꯨꯚ ꯑꯗꯩꯗꯤ ꯀꯣꯏ ꯀꯛꯅꯕ ꯃꯌꯥꯝ ꯌꯥꯝ ꯀꯃꯟ ꯑꯣꯏꯕꯗꯣ ꯑꯗꯨꯒ ꯁꯤꯗ ꯃꯌꯥꯝ ꯂꯩꯔꯦ ꯁꯤ ꯍꯦꯗ ꯑꯦꯟ ꯁꯣꯜꯖꯔꯁꯨ 30% ꯑꯣꯐ ꯁꯤꯗ ꯂꯩꯔꯦ ꯍꯦꯗ ꯑꯦꯟ ꯁꯣꯜꯖꯔꯁꯨ 30% ꯑꯣꯐ ꯑꯗꯨ ꯌꯥꯝꯕꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯄꯥꯔꯁꯦꯟꯇꯦꯖ ꯃꯌꯥꯝꯁꯤ ꯁꯤꯗ ꯂꯣꯏ ꯏꯔ ꯊꯝꯃꯤꯀꯣ ꯁꯤꯁꯤꯅ 4% ꯊꯦꯠꯇꯕꯁꯨ ꯌꯥꯎꯔꯤꯀꯣ ꯑꯩꯈꯣꯏꯅ ꯂꯤꯁ ꯑꯃꯗꯤ ꯊꯦꯠꯇꯣꯛꯑꯦ ꯑꯗꯨꯒ ꯌꯥꯝꯕ ꯑꯞ ꯇꯨ ꯉꯁꯥꯏꯗꯣ 70% ꯍꯥꯏꯅ 70 ꯈ꯭ꯋꯥꯏꯗꯒꯤ 70%ꯁꯤꯅ ꯀꯔꯝꯕ ꯑꯥꯏꯇꯦꯝ ꯄꯤꯔꯤꯁꯦ ꯑꯗꯨ ꯌꯦꯡꯍꯟꯖꯒꯦ ꯑꯗꯨ 70% ꯑꯝꯇ ꯌꯦꯡꯍꯟꯁꯦ ꯃꯌꯥꯝꯗ 70% ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯗꯥꯏꯄꯔꯁꯨ ꯑꯩꯈꯣꯏꯅ 15% ꯄꯤꯕ 10% ꯄꯤꯕ ꯑꯗꯨꯃꯥꯏꯅ ꯄꯤ 30% ꯂꯩꯔꯦ 30% 15% off ꯂꯩꯔꯦ ꯃꯃꯥ ꯑꯥꯔꯠꯀꯤꯗ 15% ꯄ꯭ꯂꯝꯒꯤꯗ 7% ꯑꯣꯐꯅꯤꯀꯣ ꯃꯌꯥꯝ ꯄꯤꯖꯔꯤꯁꯦ 30% off ꯁꯤꯗ ꯂꯩꯔꯦ ꯁꯤꯗ 70% ꯂꯩꯔꯦ ꯁꯤꯗ ꯅꯩꯔꯦ ꯁꯤꯗ ꯂꯩꯔꯦ ꯄꯣꯠꯁꯦ ꯑꯗꯣ ꯁꯤꯁꯤꯃꯗꯤ ꯌꯥꯝ ꯐꯖꯔꯦ ꯃꯌꯥꯝ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯒꯤ 70% ꯌꯧꯔꯛꯄꯁꯤꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯩꯒꯤꯅꯣꯗ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯑꯥꯏꯇꯦꯝꯁꯤꯡꯁꯦ 625 ꯄꯤꯕꯅꯦꯕ MRPꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯥꯝ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯦ ꯑꯉꯥꯡ ꯃꯆꯥ ꯐꯪꯉꯛꯇꯣꯏꯁꯦ ꯄꯤꯛꯇ꯭ꯔꯨꯒꯤ ꯈꯣꯡꯎꯞꯁꯦ ꯄꯣꯀꯦꯃꯣꯟꯒꯤ ꯈꯣꯡꯎꯞꯁꯦ ꯁꯤꯁꯦ ꯕ꯭ꯔꯥꯟꯗꯦꯗꯅꯤꯅ 625 ꯄꯨꯗꯤ ꯄꯤꯔꯦꯕꯀꯣ ꯑꯗꯣ ꯐꯪꯉꯛꯇꯣꯏꯁꯦ ꯀꯝꯄꯅꯤꯅ 188 ꯈꯛꯇꯪꯅꯦꯕ ꯃꯣꯏꯅ 188 ꯈꯛꯇꯅꯦꯕ ꯐꯪꯗꯣꯏꯁꯦ ꯆꯥꯛꯀꯧꯕꯒꯤ ꯑꯣꯐꯔ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯁꯤꯗ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯗ꯭ꯔꯣ ꯈꯣꯡꯎꯞꯁꯦ ꯑꯉꯥꯡ ꯃꯆꯥ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯊꯥ 6-7 ꯆꯍꯤꯃꯨꯛꯀꯤ ꯑꯗꯨꯝ ꯌꯥꯒꯗ꯭ꯔꯥ ꯆꯍꯤꯃꯨꯛꯀꯤ ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯆꯍꯤꯃꯨꯛꯀꯤ ꯑꯗꯨꯝ ꯈꯤꯇꯪ ꯌꯥꯅꯦꯕ ꯆꯥꯎꯈꯠꯄ ꯆꯥꯎꯈꯠꯂꯛꯀꯅꯤ ꯑꯗꯣ ꯃꯌꯥꯝꯁꯦ 70% ꯑꯣꯐꯅꯤꯀꯣ ꯑꯉꯥꯡꯁꯤꯡꯒꯤ ꯈꯣꯡꯎꯞꯁꯤꯡꯁꯤꯗꯩꯁꯤꯗ ꯑꯗꯨꯗꯨꯒ ꯆꯄꯜ ꯍꯥꯏꯇꯥꯔꯦ ꯁꯦꯟꯗꯜꯒꯤ ꯇꯥꯏꯞꯁꯤꯅ ꯑꯃꯨꯛ 30% ꯂꯩꯕ ꯌꯥꯝ ꯅꯨꯄꯤ ꯃꯆꯥꯒꯤꯁꯨ ꯐꯖꯕ ꯌꯥꯝ ꯌꯥꯎꯔꯤꯀꯣ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯁꯤꯁꯨ ꯂꯩꯔꯦ ꯁꯤꯅ ꯃꯌꯥꯝ 30% ꯑꯣꯐ ꯑꯣꯏꯒꯗꯣꯏꯅꯦ ꯑꯗꯒꯤ ꯅꯨꯄꯤꯁꯤꯡꯒꯤꯁꯨ ꯈꯔ ꯑꯥꯏꯇꯦꯝ ꯈꯔꯗꯤ ꯂꯩ ꯃꯈꯥꯗ ꯑꯣ ꯅꯨꯄꯤꯒꯤ ꯈꯣꯡꯎꯞꯁꯨ ꯂꯩ ꯃꯌꯥꯝ ꯑꯗꯣ ꯁꯤꯁꯤꯅ ꯅꯨꯄꯤꯈꯩꯁꯤꯅ ꯀꯌꯥ ꯑꯣꯏꯗꯣꯏꯕ ꯅꯨꯄꯤꯁꯨ 30% ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯨ 30% ꯑꯣꯏꯗꯣꯏꯅꯦꯕ 30% ꯂꯣꯏꯕ ꯃꯥꯟꯅꯩ ꯃꯌꯥꯝ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯒꯤꯀꯣ ꯗꯤꯁꯄ꯭ꯂꯦ ꯇꯧꯕ ꯌꯥꯗꯕ ꯈꯔ ꯌꯥꯎꯔꯤ ꯄꯣꯀꯦꯃꯣꯟ ꯃꯌꯥꯝꯁꯦ ꯈꯣꯡ ꯈꯛꯇꯪ ꯆꯥꯎꯈꯠꯄ ꯑꯉꯥꯡꯒꯤꯀꯣ ꯆꯍꯤꯁꯦ 2-3 ꯑꯉꯥꯡꯒꯤꯗꯤ ꯌꯥꯔꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯁꯤꯁꯤꯅ ꯆꯍꯤ 1-2 ꯃꯌꯥ ꯆꯥꯡ ꯌꯥꯔꯅꯤ ꯁꯤꯁꯨ ꯅꯨꯄꯤ ꯃꯆꯥꯒꯤ ꯑꯗꯨꯝ ꯐꯖꯩꯀꯣ ꯑꯗꯣ ꯁꯤꯁꯦ ꯃꯌꯥꯝ 30% ꯑꯣꯐ ꯑꯣꯏꯒꯗꯣꯏꯅꯦ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯄꯥꯈꯪ ꯃꯆꯥ ꯐꯥꯕ ꯍꯧꯔꯛꯄꯒꯤ ꯁꯥꯏꯖ ꯄꯨꯡꯀꯛ ꯆꯥꯎꯕ ꯑꯉꯥꯡꯒꯤ ꯁꯤ 30% ꯑꯣꯐꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯑꯣꯐꯔ ꯈꯔ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯄꯤꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣই ꯂꯥꯛꯆꯕꯅꯤ ꯌꯥꯝꯅ ꯌꯦꯡꯍꯟꯖꯒꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯀꯩꯁꯥꯝꯄꯥꯠꯇꯅꯦ ꯑꯩꯈꯣꯏꯅ ꯃꯦꯞ ꯀꯩꯀꯥ ꯑꯃꯁꯨ ꯂꯣꯏꯅ ꯄꯤꯟ ꯇꯧꯔ ꯊꯝꯖꯕꯅꯦ ꯁꯥꯏꯟ ꯏꯟꯁꯨ ꯇꯧꯖꯕꯅꯦ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯣ ꯑꯗꯨꯗꯨꯒ ꯃꯌꯥꯝꯅ ꯃꯐꯝꯁꯤꯗ ꯄꯤꯔꯤꯕ ꯑꯣꯐꯔꯁꯤꯡꯁꯤ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪ ꯀ꯭ꯂꯦꯝ ꯇꯧꯕꯤꯌꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯄꯤꯕꯤꯕ ꯑꯣꯐꯔ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯒꯤ ꯁꯨꯝ ꯂꯥꯏꯔꯤꯛꯀꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯂꯥꯏꯔꯤꯛꯀꯤ ꯄꯥꯕꯗ ꯆꯪꯕ ꯇꯉꯥꯏꯐꯗꯕ ꯃꯌꯥꯝ ꯅꯣꯠꯕꯨꯛ ꯀꯣꯄꯤꯁꯤꯡ ꯂꯣꯏꯅ ꯂꯩꯀꯣ ꯁ꯭ꯇꯦꯁꯅꯔꯤ ꯑꯥꯏꯇꯦꯝꯁꯤꯡ ꯐꯪꯉꯤ ꯂꯣꯏ ꯁꯨꯅꯕ ꯊꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯁ꯭ꯀꯦꯜ ꯑꯗꯩꯗꯤ ꯁꯤꯗ ꯀꯇꯔ ꯌꯥꯎꯔꯦ ꯍꯣꯔꯁ ꯕ꯭ꯂꯦꯗ ꯌꯥꯎꯔꯦ ꯁꯤꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯅꯣꯠꯄꯦꯗ ꯁꯤꯗ ꯂꯩꯀꯣ 70% ꯑꯃꯗꯤ ꯂꯩꯔꯦ ꯁꯣꯝꯗ ꯑꯗꯣ ꯌꯥꯝꯕ ꯉꯁꯥꯏꯒꯤ ꯁꯨꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯁꯤꯖꯟꯁꯨ ꯂꯥꯛꯄꯅꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯉꯁꯥꯏꯒꯤ ꯑꯉꯥꯡꯈꯩꯗ ꯑꯝꯇꯪ ꯍꯥꯏꯔ ꯃꯄꯥꯟꯗꯒꯤ ꯄꯣꯠꯇꯣ ꯑꯝꯇꯪ ꯁ꯭ꯋꯥꯏꯗ ꯄꯨꯁꯜꯍꯟꯕꯤꯌꯣꯅꯦ ꯃꯅꯨꯡꯗ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯁꯦꯕꯀꯣ ꯑꯩ ꯁ꯭ꯋꯥꯏꯗꯩ ꯃꯌꯥꯝ ꯌꯦꯡꯍꯟꯖꯔꯝꯒꯦ
ꯑꯩꯈꯣꯏꯒꯤ ꯄꯦꯝꯄꯔꯁ ꯃꯌꯥꯝ ꯑꯣꯜ ꯔꯥꯎꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯃꯌꯥꯝ ꯍꯟꯗꯛ ꯆꯥꯛꯀꯧꯕꯒꯤ ꯁ꯭ꯄꯦꯁꯦꯜ ꯄꯦꯀꯦꯖꯤꯡ ꯇꯧꯕ ꯄꯣꯠꯇꯨꯁꯨ ꯌꯦꯡꯍꯟꯖꯒꯦꯀꯣ ꯄꯦꯝꯄꯔꯁꯀꯤ ꯃꯌꯥꯝ ꯃꯦꯗꯤꯌꯝ ꯂꯥꯔꯖ ꯁ꯭ꯃꯣꯜ ꯂꯩꯒꯅꯤꯀꯣ ꯄꯦꯝꯄꯔꯁꯀꯤꯁꯨ ꯑꯗꯨꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ XXL 44 ꯁꯦ L 44 ꯁꯤꯗ L L L ꯍꯒꯤꯁꯀꯤꯁꯨ ꯂꯩꯀꯣ ꯃꯌꯥꯝ ꯄꯦꯝꯄꯔꯁꯀꯤ ꯍꯒꯤꯁꯀꯤ ꯃꯦꯃꯤ ꯄꯣꯀꯣ ꯄꯦꯟꯁꯀꯤ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯤꯁꯦ ꯍꯒꯤꯁꯀꯤ ꯄꯦꯝꯄꯔꯁꯀꯤ ꯚ꯭ꯌꯨ ꯃꯌꯥꯝ ꯑꯗꯨꯒ ꯑꯉꯥꯡꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠꯁꯤꯡꯁꯦ ꯃꯌꯥꯝꯅ ꯌꯥꯝꯅ ꯑꯗꯨꯝ ꯀꯩꯅꯣꯗꯨꯗ ꯊꯝꯕꯤꯌꯣ ꯗꯥꯏ ꯑꯄꯥꯛꯄꯗꯨꯗ ꯑꯉꯥꯡꯒꯤ ꯁꯨꯝ ꯅꯦꯟꯒ꯭ꯔꯣ ꯂꯣꯏꯅꯃꯛ ꯂꯩꯀꯣ ꯑꯉꯥꯡꯒꯤ ꯁꯨꯝ ꯁꯪꯒꯣꯝ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯄꯥꯝꯕ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯁꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯁꯥ ꯐꯍꯟꯅꯤꯡꯗ ꯂꯣꯏ ꯄꯤꯊꯛꯅꯕꯅꯦ ꯁꯤꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯁꯦꯔꯦꯂꯦꯛ ꯂꯩꯔꯦ ꯁꯦꯔꯦꯂꯦꯛ ꯃꯌꯥꯝ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯝ ꯁꯦꯔꯦꯂꯦꯛ ꯄꯨꯕꯤꯒꯦ ꯍꯥꯏꯔꯒꯁꯨ ꯌꯥꯏꯀꯣ ꯑꯉꯥꯡ ꯂꯩ ꯇꯥꯔꯒꯗꯤ ꯑꯗꯣ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠ ꯄꯥꯝꯕꯤꯔꯒꯁꯨ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠꯁꯦ ꯃꯌꯥꯝ ꯄ꯭ꯂꯥꯁꯇꯤꯛꯁꯦ ꯑꯗꯨꯝ ꯀ꯭ꯋꯥꯂꯤꯇꯤ ꯂꯩ ꯄꯥꯏꯕ ꯃꯇꯝꯗꯅꯦ ꯍꯥꯏꯗꯤ ꯄ꯭ꯂꯥꯁꯇꯤꯛ ꯔꯤꯁꯥꯏꯀꯜ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯀꯣꯀꯥꯛ ꯂꯥꯎꯕꯗꯣ ꯑꯣꯏꯗꯦꯕ ꯁꯤꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯦ ꯗꯝꯄꯔ ꯑꯉꯥꯡꯒꯤ ꯗꯝꯄꯔ ꯑꯗꯨꯒ ꯁꯤꯗ ꯇꯦꯗꯤꯕꯦꯌꯔ ꯂꯩꯀꯣ ꯃꯌꯥꯝ ꯇꯦꯗꯤꯕꯦꯌꯔ ꯃꯆꯥ ꯄꯤꯛꯇ꯭ꯔꯨꯁꯨ ꯂꯩ ꯑꯗꯣ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯅ ꯁꯥꯟꯅꯅꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯙꯤꯕꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯌꯥꯝ ꯃꯣꯏꯅ ꯁꯦꯠꯄ ꯁꯥꯟꯅꯅꯕ ꯗ꯭ꯔꯦꯁꯁꯨ ꯇꯨꯔꯒ ꯂꯩꯕ ꯅꯨꯄꯤ ꯃꯆꯥꯅꯒ ꯌꯥꯝ ꯄꯥꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯁꯤꯁꯦ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯁꯥꯟꯅꯕꯒꯤ ꯂꯥꯏꯙꯤꯕꯤꯒ ꯁꯤꯃꯁꯨ ꯂꯩ ꯑꯗꯣ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯁꯤꯒꯤ ꯁꯥꯏꯠꯁꯤꯃꯗꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯕ ꯑꯗꯣ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯄꯦꯀꯦꯖꯤꯡ ꯍꯥꯏꯕꯗꯣ ꯏꯌꯥꯝꯕ ꯑꯆꯧꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕꯁꯦ ꯁꯤꯁꯤꯅ ꯀꯔꯝꯕꯅꯣ ꯌꯦꯜꯂꯣꯁꯤꯔꯣ ꯄꯤꯡꯁꯤꯔꯣ ꯔꯦꯗꯁꯦ ꯑꯣꯏꯗꯣꯏꯕ ꯔꯦꯗꯁꯦ ꯄꯤꯡ ꯑꯣꯏꯗꯣꯏꯅꯦꯕ ꯍꯥꯏꯇꯥꯔꯦꯀꯣ ꯔꯦꯗꯁꯦ ꯀꯩꯅꯣꯁꯦ ꯄꯤꯡꯁꯤꯅ ꯈ꯭ꯋꯥꯏ ꯏꯆꯥꯎ ꯆꯥꯎꯕ ꯁꯤꯅ ꯃꯥꯏ ꯄ꯭ꯔꯥꯏꯁꯁꯦ MRP ꯁꯦ ꯑꯩꯈꯣꯏꯅ ꯄꯦꯀꯤꯡꯒ ꯗꯦꯂꯤꯚꯔꯤ ꯆꯥꯔꯖꯅ ꯌꯥꯎꯔꯀꯥꯟꯗꯀꯣ ꯏꯟꯀ꯭ꯂꯨꯗꯤꯡ ꯄꯦꯀꯤꯡ ꯆꯥꯔꯖ ꯍꯥꯏꯇꯥꯔꯦ 1180ꯅꯦ ꯑꯩꯈꯣꯏꯅ ꯑꯣꯐꯔ ꯄ꯭ꯔꯥꯏꯁ ꯄꯤꯁꯦ 1149ꯗ ꯄꯤꯕ 1149 ꯑꯗꯨꯒ ꯄ꯭ꯂꯁ ꯀꯨꯄꯟ ꯑꯣꯏꯅ ꯑꯩꯈꯣꯏꯅ 70ꯒꯤ ꯀꯨꯄꯟ ꯑꯃꯁꯨ ꯄꯤꯔꯛꯀꯅꯤ 1149 ꯁꯤꯗ ꯌꯥꯎꯔꯤꯕ ꯄ꯭ꯔꯗꯛꯁꯦ ꯑꯗꯨꯝ 13 ꯑꯥꯏꯇꯦꯝꯁ ꯀꯩꯅꯣ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯌꯥꯎꯔꯤꯁꯦ ꯄꯟꯆꯔꯇꯟꯗ 200 ꯒ꯭ꯔꯥꯝꯒꯤ ꯑꯃ ꯌꯥꯎꯔꯦ ꯇ꯭ꯔꯣꯄꯤꯀꯦꯅ 1 ꯂꯤꯇꯔꯒꯤ ꯑꯃ ꯌꯥꯎꯔꯦ ꯑꯗꯒꯤ ꯁꯣꯟ ꯄꯕꯗꯤ ꯍꯜꯗꯤꯔꯥꯝꯒꯤ ꯁꯣꯟ ꯄꯕꯗꯤ 200 ꯒ꯭ꯔꯥꯝ ꯑꯃ ꯑꯗꯒꯤ ꯆꯤꯅꯤ ꯀꯦꯖꯤ ꯑꯃ ꯌꯥꯎꯔꯛꯑꯅꯤ ꯆꯥꯛꯍꯥꯎ ꯒꯨꯂꯥ ꯉꯁꯥꯏꯒꯤ 500 ꯒ꯭ꯔꯥꯝꯒꯤ ꯑꯃ ꯌꯥꯎꯔꯛꯑꯅꯤ ꯑꯗꯒꯤ ꯉꯥꯔꯤ ꯑꯃ ꯌꯥꯎꯔꯦꯀꯣ 220 ꯒ꯭ꯔꯥꯝꯒꯤ ꯑꯗꯒꯤ ꯀꯩꯅꯣ ꯈꯔ ꯌꯥꯎꯔꯦ ꯃꯣꯝꯁ ꯃꯦꯖꯤꯛ ꯀꯦꯁꯤꯌꯨ ꯑꯦꯟ ꯑꯜꯃꯣꯟ 200 ꯒ꯭ꯔꯥꯝꯒꯤ ꯗꯦꯟ ꯀꯖꯤꯔꯪꯒ ꯒꯣꯜ ꯇꯤ ꯑꯃ ꯌꯥꯎꯔꯦ 125 ꯒ꯭ꯔꯥꯝꯒꯤ ꯗꯦꯟ ꯍꯜꯗꯤꯔꯥꯝ ꯕꯨꯖꯤꯌꯥꯗ 205ꯒꯤ ꯑꯃ ꯌꯥꯎꯔꯦ ꯑꯗꯒꯤ ꯂꯦꯃꯟ ꯖꯨꯁ ꯑꯃ ꯌꯥꯎꯔꯅꯤ ꯂꯤꯛꯂꯥꯒꯤ ꯁ꯭ꯃꯣꯜ ꯑꯗꯒꯤ ꯔꯥꯖꯙꯥꯅꯤ ꯁꯨꯖꯤ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯗ꯭ꯔꯥꯏ ꯀꯦꯛ ꯂꯨꯃꯦꯟ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯥꯕ ꯄ꯭ꯔꯗꯛꯅꯤꯀꯣ ꯁꯤꯁꯨ ꯂꯨꯃꯦꯟꯒꯤ ꯗ꯭ꯔꯥꯏ ꯀꯦꯛ ꯑꯃ ꯌꯥꯎꯔꯛꯑꯅꯤ ꯑꯗꯨꯒ ꯑꯦꯕ꯭ꯔꯤꯗꯦ ꯃꯤꯜꯛ ꯄꯥꯎꯗꯔ ꯑꯃ ꯌꯥꯎꯔꯛꯑꯅꯤ 200 ꯒ꯭ꯔꯥꯝ ꯄꯨꯂꯞꯅ 13 ꯑꯥꯏꯇꯦꯝ ꯑꯣꯏꯕ ꯁꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯥꯏꯇꯦꯝ ꯑꯣꯏꯗꯣꯏꯅꯦꯕ ꯊꯥꯡꯒꯠꯄ ꯃꯇꯝꯗꯁꯨ ꯌꯥꯝ ꯂꯨꯝꯃꯦ ꯋꯦꯠꯁꯦ ꯍꯥꯏꯗꯤ ꯊꯥꯖꯗꯦ 1000 ꯀꯌꯥꯅꯦꯕ 1149ꯗ 1149ꯗ ꯃꯌꯥꯝ ꯑꯗꯨꯝ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯥꯔꯀꯦꯠꯇ ꯐ꯭ꯔꯤ ꯗꯦꯂꯤꯚꯔꯤ ꯆꯥꯔꯖ ꯂꯥꯛꯀꯗꯣꯏꯕ ꯍꯣꯏ ꯁꯤꯗ ꯗꯦꯂꯤꯚꯔꯤ ꯆꯥꯔꯖ ꯂꯥꯛꯑꯅꯤ ꯑꯗꯣ ꯀꯩ ꯂꯝꯗ ꯑꯩꯈꯣꯏꯅ ꯗꯦꯂꯤꯚꯔꯤ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯞꯁꯇꯁꯨ ꯑꯗꯨꯝ ꯄꯤꯊꯣꯛꯄꯅꯦꯕꯀꯣ ꯋꯤꯗꯤꯟ ꯑꯗꯨꯝ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯋꯤꯗꯤꯟ 7 to 8 kilometers 7 to 8 kilometers ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗꯒꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯆꯠꯄ ꯑꯦꯔꯤꯌꯥꯗꯣ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯍꯣꯝ ꯗꯦꯂꯤꯚꯔꯤꯁꯦ ꯈꯔ ꯑꯗꯨꯝ ꯂꯥꯞꯊꯣꯛꯄ ꯑꯦꯔꯤꯌꯥ ꯄꯥꯝꯕꯤꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯁꯤꯃꯦꯇ꯭ꯔꯤꯁꯤꯒꯤ ꯑꯇꯣꯞꯄ ꯊꯥꯔꯠ ꯄꯥꯔꯇꯤ ꯗꯦꯂꯤꯚꯔꯤ ꯇꯤꯝ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯃꯣꯏꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯑꯔꯥꯞꯄꯗ ꯂꯩꯕ ꯑꯣꯏꯇꯥꯔꯁꯨ ꯍꯌꯨꯝꯁꯤꯗꯕꯒꯤ ꯁꯥꯏꯠꯇ ꯍꯥꯏꯇꯥꯔꯦ ꯑꯅꯛꯄ ꯈꯛꯇꯒꯤ ꯅꯠꯇꯕꯗ ꯑꯔꯥꯞꯄ ꯁꯝꯅ ꯍꯥꯏꯔꯕ ꯀꯛꯆꯤꯡꯒꯨꯝꯕ ꯊꯧꯕꯥꯜꯒꯨꯝꯕ ꯖꯤꯔꯤꯒꯨꯝꯕ ꯑꯔꯥꯞꯄ ꯑꯟꯗ꯭ꯔꯣꯒꯨꯝꯕ ꯃꯌꯥꯝ ꯂꯩꯗꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯗꯦꯂꯤꯚꯔꯤ ꯄꯥꯝꯕꯤꯔꯒꯁꯨ ꯑꯗꯨꯝ ꯍꯌꯨꯝꯁꯤꯗꯕꯒꯤ ꯑꯩꯈꯣꯏꯅ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃ ꯍꯥꯞꯆꯕꯅꯤ ꯑꯣꯐꯤꯁꯤꯌꯦꯜ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃ ꯑꯗꯨꯗꯩꯗ ꯀꯣꯜ ꯇꯧꯕꯤꯔꯛꯑꯒ ꯗꯦꯂꯤꯚꯔꯤ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯄꯥꯎ ꯄꯤꯕꯤꯌꯨ ꯁꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯑꯣꯏꯒꯗꯣꯏꯅꯤ 1,100 ꯆꯥꯝꯃꯒ 49 ꯂꯨꯄꯥ 149 ꯑꯗꯨ ꯀꯨꯄꯟ ꯑꯃꯁꯨ ꯐꯪꯉꯦ ꯍꯥꯏꯗꯅ 70ꯒꯤ ꯀꯨꯄꯟ ꯑꯃꯁꯨ 70 ꯀꯨꯄꯟ ꯑꯃ ꯃꯊꯪ ꯄꯣꯠ ꯂꯩꯕ ꯁꯤ ꯃꯇꯝꯗ ꯀꯨꯄꯟꯁꯤꯅ 70ꯁꯦ ꯃꯊꯪ ꯄꯣꯠ ꯂꯩꯕ ꯃꯇꯝꯗ 70 ꯑꯣꯐ ꯑꯃ ꯂꯥꯛꯇꯣꯏꯕ ꯍꯥꯏꯗꯤ ꯂꯨꯄꯥ 100ꯒꯤ ꯂꯩꯕ ꯃꯇꯝꯗ 70 ꯑꯗꯨꯝ ꯍꯟꯊꯕꯤꯔꯣ ꯀꯃꯥꯏꯅ ꯅꯠꯇꯦ ꯇꯧꯕꯅꯣ ꯃꯥꯒꯤ ꯇꯔꯝꯁ ꯑꯦꯟ ꯀꯟꯗꯤꯁꯟ ꯀꯩ ꯂꯩ ꯇꯔꯝꯁ ꯑꯦꯟ ꯀꯟꯗꯤꯁꯟꯗ ꯀꯩꯅꯣꯅꯤ ꯃꯥꯁꯦ 1000 ꯃꯊꯛꯇ
1000 खरा खरा दिलाई ngai tam माइना माइना लेबा मतम ओके अदुगा मैम ना हाइबी इसे पैम्पर्स एल ऑफर क्या लेब्रा ना हंगिने पैम्पर्स के एल पैम्पर्स से एम पैम्पर्स इज माइन तो बखैना 1000 above से 1000 MRP तो 1000 above से 15% ऑफ लाकनी दुगा बिलो 1000 ना 10% ले अदो हंदर की सही की निगो चाको वसिदी मैम सुम ngalinger matamda sengna haibdi yam laina yam wadi wabani मैम लाइबदी ओइदमनि को सिगी पोसे तासन बचा कनी खोमजन बचा कनी आइटम्स फजन बचा कनी मैम कस्टमर की अपाम मतुंगिना कोथि कोथि ची कस्टमाइज तो होय कस्टमाइज होइबा मैम आइटम सिंग से हापगा सुमाइना पुन्ना होना भाइसे पदक अमद मतम से फने सांगना चंगमने हाइतारे अराइबदी ओइदमने बसिगिसे अदो मथंगी साइजना समना हाइसिना ख्वाइदai चावरे सिना खरा पिकथप ओरे सिना खरा पिकथप सिना कोइना मागी MRP से 825 ओइबा 825 including delivery and say packing charge हाइतारे को दो कोइन ऑफर पिथो 794 दा 700 का 94 प्लस 50 की रुपीस 50 की कूपन नंबर पिरकन ओके दो सिदा याव प्रोडक्ट सिंग सिदि कई हापी कस्टमाइज तो ओदम लो याने ओदम कस्टमाइज तो सना लुपा लिसिंग अमा की वैल्यू की ओइबा सेम्बियो कॉपी हाइ ताबदी ओके सिदा याव आइटम सिंग से होजिक पैक तोगा लैबा सिंग कई कई नो सिदा पैक तोइसिना सिदा एवरीडे मिल्क पाउडर 200 नम यावरानी हल्दीराम भुजिया को 70 ग्राम की दगी सोन पबदी 200 ग्राम am यावरानी शुगर दा 500 ग्राम की दगी साइ चाहाव गुला दम यावे ngari du sudam yawe ko dagi cashew में यावरानी बिग्स फार्म की को काजीरंगा गोल्ड टी में से यावे 125 ग्राम की दगी साइ ड्राई केक में यावरानी दो लेमन जूस की ओके अदुगा खरा पिकथबा हाइतारे ने पिकथबा क्वाइदगी पिकपसिना क्वाइदगी होंगबा ओगदोनि क्वाइदे पिकपसिना पा सिना कया मो सिना 555 ने MRP दो होइन ऑफर दा 529 दा 529 दा इरे दुगा मासु 50 की कूपन नमा करोकन प्री बुकिंग ऑफर हाइतारे ओके प्री बुकिंग ऑफर अदो मैम से अदोंगी समना हाबदा चाकोबो नुमिकी दमकता मैम तंगाई फदना कोई पोट अमा खरा पुनी ना हाय मतमदा दुम सेंग हाबदा दुम तासनदना खोमजनदना पैकेजिंग तवै मथौ ताद्रे अदुम कोई इरमदमगी हाइतारे मैम सिगी पोलांग से कोई मणिपुर डिजाइन दुम ओइबनी अदा मैम इरमदमगी डिजाइन दा सेमजरिबा प्रोडक्ट सिंग सी मैम दुम लौबी बयारे दुगा रेडीमेड ता अदुमना चपीगदबा तो अदुंगी इपाम दुगी हाइतारे इपाम दुगी इबुंगी अमदा खुदो तमजगे हाय मतमदा अतांगबा खरा तांगबंग पीबा ngambagina तामस लौबीरो मिडल ओइबा लुपा 7,500 पीबा ngambasina दुम लौबीरो नत्रगना लुपा 500 मुकी रेंज की पामिरगना मैम सिगी रेंज से लौबीरो मैम सिसिना हदक चाकोबगी ओइना मैम स्पेशल ओइना साइज से मैम अहुम थमी हायुमसिदबगी कोई ऑफलाइन स्टोर से ऐसा ऑनलाइन सुदम थम्बिबना को हगला थम्मे को सुदम यावरे अनि से अखोइना ओके मैम सिदा आइना आइदि मु तत्लुरबो नि मा था सागि तवे तत्तना बो गराक सको अदो मैम खोगी लाइना चाले हाइ ताइ हायुमसिदबना चाले ngасidi हायुमसिदबगी लाइफ से लोइग्रबा ना खनमने लोइरमद्रे अदो मैम सेंगना हाबदा दुम मणिपुर सिदा लेबिरिबा लंदम सिगी चलचे सिंगी दमकता मैम निगोल चाकोबना लांग मतमदसु हायुमसिदबगी माइकैदगेसु खतंग वाफम खतंग फोंदो हनजगे याम खतंग थम्बियोने निगोल चाकोबना लांगपदा हायुमसिदबगी माइकैदे कई कई मेसेज अने हाइजनिंग को निगोल सिंगदा कोई असोय ngam यावदबा को हेना कोई हराव तयामबा ओइबा को दुगा नहांगे खोइना मैम ममांग द मैम कोविड की करी मैम वामिन हरे को अना हंदक की निगोल चाकोबसिना लापदा हेना नुंगाइबा याइ फबा ओइमिनसी हाइजनिंग अदुने अदो मैम सो याइ फबा लोइ ओइमिनसी लमदम सिगी चलचे खुदिमा वातबा हाइतारे वातबा पादबा अदुगा कोई तौरुबा होनरुबा खुदिमक्ता कोई माइ पाकपा अदुगा इमुंग मनुंगदा वाना तादबा चही खुदिंगी निगोल चाखौबा मोमो मिनोक तमना चही खुदिंगी यावबा ngamba हाइबसिने कोई वाखलोन हायुमसिदबई वाखलोन सिंग मैट्री 60 की वाखलोन मैमना सो सिंग मैट्री सिना ngasi kapcha yo program asi manipur leibiriba मैमना करियो kaisam pat की लाइन से सिदा कोई सिंग मैट्री से लोइना जबा मरु ओइना मैम कोई ग्रोसरीज की आइटम सेल तोबिबा कोई मियोय सिंगी कोई टीम मेंबर सिंगी प्रमोशनल की एरिया मोइना चाखौबना लाखो मतमदा कोई अराप मफम चटपगी मुहता हाइतारे मैम युम अदोंगी युमदसु मफम सिदा फंगबिबा आइटम्स कुदिमा लोइना होम डिलीवरी यागदोइनी को मैम कोइनासु कैप्शन द मोबाइल नंबर मा हाबसबने अदोइदसु मैमना कॉल तौबिरगा ऑर्डर तौबिरकपा यागनी लोइना कोई चाखौबगा मरी लेना सेमजरिबा कोई कस्टमाइज होइबा पैकेट हाइतारे मैम कोई पोलांग हाबसरिबा आइटम सिंग असि मैमसु ऑर्डर तौबिबा यारे 500 स्वाइदे हौरगा 1200 300 फाउगी रेंज अदुम लोइनमक लई मैम या पाम खुदिम ऑर्डर तौबियु लोइना अतोपा अदुमना चाखौब चटपिबा मतमदा पुगदबा तंगाइ फदबा आइटम सिंग पुनमक मफम असिदा सुना लई अदो मैमनसु मफम से लाकपिरगा अदुंगी चाखौबगा मिलेना शॉपिंग सिंग तौबियु लोइना
pibiriba offersing 8%, 9%, 15%, 20%, 30%, up to 70% offer bhauba pibiriba Hayumsidaba offline store mayam recently hangdokchare ni ko mamang da di khoi online oina hangbi haina su haijai haibi ado handak sina offline store oina hangdokchare ni mayam na koi singmetri se team members sing asibu support to minasi mayam su mafam se lakpiraga donggi tangai phada polam sing leibiu loyala offer sing asi claim to biu aduga sum yamagi mai kai dagi ko handaki loselak pada hai tare manipur mayam da kari message kadi thambiningi Hayumsidaba mai kai dagi oh mayam daina haijening base adum khoi la agal leibi bangam draga su ko khoi adum online da adum order to birak pa yai khoi adum home delivery pizza kani aduga delivery charge adum haijaram ga only 50 ni below 1000 wara gadi aduga above 1000 wara kana free delivery ni Imphal area gi ni ko mayam 7 kilometer radius ya ki khar pithok sabne khoi app to adum mayam adum yeng bi ba ya gani aduga khoi customer care da adum call to birak pa adum yani aduga online haidi online da duna lai khra aduga sida la agan da lai bining bo ra ga sida na piro offer myam lai ngai da stock su hoi wat na bun thamjage haijaring yamba bu su hanna thaga chari khoi ngasi sigmetri sina asi kashampat Konjeng Hajari kada Hajari Leikai mayam na su Sega road Konjeng Hajari Leikai hai khangna pham chai sida ekoi sigmetri sigi member singi mai kai dagi chako mailina na offer kaya kya ama piri haina takpirak padagi khoi ngasi sigmetri sigi live asi kuthang da mayam da share tawna mak mayam pham se lakchari bani mayam na yeng video mayam na su ngasi kashampat om da lei biri ba do kashampat om phawra ga chapi ga ba mayam na natraga na video si yeng video mayam na Hayumsidaba online store ama di offline store se visit to bining ba lei ta ga di mayam na su khoi ngasi khapchari ba mobile number says na mayam na call to biraga address hangbira or asai online da thiraga su dum phangbani natraga na sigmetri sina ngasi khapchari ba video asigi mayam na horak pa matam dagi hai tare horak pa matam de makok tagi hongna amutang yeng biraga mayam ma pham asi krai da lei bino hai dong tang check to biraga mayam asigi video asibu su share to biraga thawai hapira mo haijaba pham asi hongdokchare loina mayam matang asi live si tension jage yeng biraga mayam bu sigmetri sigi mai kai dagi amuka hanna ko mana krom jari